ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯦꯕꯤꯀꯥ ꯏꯂꯥꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯥꯀꯦꯟ ꯊꯥ ꯂꯣꯏꯈꯤꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯌꯦꯅꯤꯡꯊꯥ ꯃꯥꯁꯨ ꯍꯧꯅꯔꯨꯕ ꯇꯧꯗ ꯃꯀꯨꯝ ꯃꯊꯥ ꯑꯣꯏꯔꯛꯂꯤ ꯃꯍꯥꯛꯀꯤꯁꯨ ꯅꯤꯡꯊꯝꯊꯥꯅ ꯃꯔꯨ ꯀꯣꯛꯄꯤꯌꯨꯔꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯍꯩꯄꯥꯜ ꯂꯩꯄꯥꯜꯁꯤꯡ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯖꯔꯤ ꯌꯦꯅꯤꯡꯊꯥ ꯀꯧꯕꯤ ꯃꯍꯥꯛꯅ ꯂꯥꯛꯂꯕꯗ꯫ ꯃꯉꯥꯎ ꯊꯤꯕꯤ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯃꯥꯁꯨ ꯍꯧꯅꯔꯨꯕ ꯇꯧꯗ ꯏꯁꯪ ꯁꯪꯕ ꯃꯥꯂꯦꯝ ꯑꯃ ꯁꯦꯝꯂꯒꯦ ꯈꯟꯗꯨꯅ ꯈꯤꯛꯂꯔꯤ ꯃꯍꯥꯛꯀꯤ ꯏꯪꯂꯕꯤ ꯂꯥꯏꯖ ꯏꯁꯤꯡꯁꯨ꯫ ꯀꯥꯏꯕ ꯌꯥꯗꯕ ꯃꯇꯝ ꯃꯥꯗꯤ ꯑꯁꯨꯝ ꯀꯥꯏꯗ ꯆꯠꯂꯤ, ꯑꯗꯨꯕꯨ ꯑꯍꯣꯡꯕ ꯅꯥꯏꯕ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯃꯥꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯁꯨ ꯑꯣꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯇꯥꯟꯖꯥꯅꯤ꯫ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯊꯥꯔꯤꯛ ꯃꯃꯨꯅ ꯀꯩꯊꯦꯜ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯃꯪꯒꯣꯜꯗ ꯇꯨꯃꯤꯟ ꯃꯩꯅꯝꯗꯨ ꯄꯥꯏꯗꯨꯅ ꯃꯕꯣꯛꯀꯤ ꯅꯥꯛꯇ ꯂꯦꯞꯆꯔꯤ ꯃꯥꯂꯦꯝꯁꯨ꯫ ꯑꯕꯣꯛꯀꯤ ꯊꯣꯏꯕꯤꯌꯥ, ꯅꯃꯥꯗꯨꯕꯨ ꯄꯣꯠ ꯁꯤꯠꯇ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ, ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯕꯁꯤꯕꯣ꯫ ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦꯅ ꯇꯧꯔꯤꯁꯦ꯫ ꯏꯕꯣꯛꯄꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯌꯦꯡꯂꯨꯕꯅ ꯐꯒꯗ꯭ꯔꯥ ꯇꯧꯔꯤꯕꯁꯤꯕꯣ꯫ ꯑꯕꯣꯛ ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯤ, ꯂꯥꯛꯇ꯭ꯔꯒꯅ ꯑꯕꯣꯛꯀ ꯈꯣꯏꯅꯤ ꯆꯠꯂꯨꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯦꯝꯊꯣꯏ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯦꯝꯊꯣꯏꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯣꯝꯗ ꯃꯕꯣꯛ ꯃꯁꯨ ꯑꯅꯤꯁꯨ ꯇꯥꯏ꯫ ꯗꯥꯗꯥ ꯌꯥꯔꯅꯤ, ꯌꯨꯝ ꯌꯧꯔꯦ, ꯅꯆꯜ ꯆꯪꯖꯈ꯭ꯔꯒꯦ, ꯍꯌꯦꯡꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ꯫ ꯀꯦꯡꯕꯅ ꯍꯣꯏ ꯑꯗꯨ ꯃꯦꯝꯊꯣꯏ, ꯑꯩꯈꯣꯏꯅꯤ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯅꯣ? ꯑꯩꯗꯤ ꯅꯪꯒꯤ ꯑꯔꯦꯞ ꯑꯃ ꯈꯪꯕ ꯄꯥꯝꯂꯕꯅꯤꯀꯣ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯏꯉꯝꯈꯤꯗ꯭ꯔꯦꯍꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ꯫ ꯍꯣꯏ ꯑꯩꯁꯨ ꯅꯪꯒꯤ ꯅꯥꯛꯇꯅꯦ ꯂꯥꯛꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯃ ꯏꯆꯥ ꯆꯥꯗꯕ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯌꯥꯅꯕ ꯑꯩ ꯁꯤꯜꯂꯛꯑꯒꯦ꯫ ꯃꯍꯟꯖ ꯄꯥꯝꯃꯨꯕ ꯅꯪꯕꯨ꯫ ꯐꯔꯦꯁꯦ, ꯀꯩꯊꯦꯜꯗꯒꯤ ꯃꯤꯁꯨ ꯍꯟꯅꯔꯛꯑꯦ, ꯑꯗꯨꯅꯅꯦ ꯃꯤꯒꯤ ꯃꯥꯡꯗ ꯀꯌా ꯐꯖꯔꯣꯏꯕ, ꯑꯗꯨꯅꯅꯦ ꯗꯥꯗꯥ ꯆꯠꯅꯕ ꯇꯧꯕꯤꯔꯣ꯫ ꯐꯔꯦ ꯑꯩ ꯆꯠꯂꯦꯀꯣ, ꯑꯗꯣ ꯍꯌꯦꯡ ꯈꯔ ꯉꯟꯅ ꯂꯥꯛꯎꯀꯣ꯫ ꯍꯣꯏ ꯁꯣꯏꯗꯅꯅꯦ ꯉꯟꯇꯥ ꯍꯦꯛꯇ ꯂꯥꯛꯑꯒꯦꯕ꯫ ꯃꯦꯝꯊꯣꯏ, ꯑꯣꯟꯊꯣꯛꯅ ꯊꯦꯡꯅ ꯍꯜꯂꯛꯏꯗ, ꯍꯌꯦꯡꯈꯩꯗꯤ ꯈꯔ ꯉꯟꯅꯅꯦ ꯍꯜꯂꯛꯅꯕ ꯇꯧꯀꯣ꯫ ꯃꯇꯝꯁꯤ ꯌꯥꯝ ꯐꯠꯇ꯭ꯔꯦ꯫ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯐꯩꯗꯣ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯅꯨꯄꯤ ꯑꯣꯏꯕꯁꯤꯗ ꯏꯃꯥꯁꯨ ꯌꯨꯝꯗ ꯂꯩꯐꯝ ꯈꯪꯗꯦꯅꯦ꯫ ꯏꯁꯥꯁꯦ ꯋꯥꯕꯅꯤ, ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯗꯕꯅ꯫ ꯑꯩꯅ ꯆꯠꯂꯨꯔꯤꯕꯁꯦ ꯁꯥꯟꯅꯕ ꯆꯠꯂꯨꯕ ꯅꯠꯇꯦ, ꯅꯨꯡꯁꯥ ꯃꯔꯛꯇ ꯏꯔꯨ ꯏꯌꯥꯡꯁꯦ ꯄꯨꯡ ꯇꯦꯛꯄ ꯃꯈꯩ ꯄꯣꯠ ꯌꯣꯟꯕ ꯆꯠꯂꯨꯔꯤꯕꯅꯤ꯫ ꯅꯣꯏꯗꯤ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯐꯝꯖꯥ ꯆꯥꯔꯛ ꯂꯩꯔꯤꯕ ꯀꯣ, ꯅꯨꯡꯉꯥꯏꯕꯅ ꯑꯋꯥꯕ ꯈꯪꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛ ꯇꯧꯔꯗꯅ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯁꯥꯎꯈꯤꯅꯨꯅꯦ ꯅꯪꯕꯣ, ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯅꯍꯥꯛ ꯅꯨꯄꯤꯅꯤ, ꯑꯗꯨꯁꯨ ꯃꯧ ꯅꯍꯥꯅꯤ, ꯑꯗꯨꯅ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯀꯅꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯗꯕꯅꯤꯀꯣ꯫ ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯠꯇꯕꯅꯤ, ꯑꯩꯈꯣꯏꯒ ꯑꯁꯣꯏꯕ ꯁꯦꯟꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯏꯃꯥ, ꯃꯋꯥ ꯑꯝꯇ ꯂꯧꯗꯦ, ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯤꯕꯣꯡ ꯊꯥꯛꯄꯤꯔꯕ ꯅꯠꯇꯦ꯫ ꯂꯩꯀꯥꯏꯅ ꯇꯧꯔꯤꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯒꯦꯗꯤ ꯈꯟꯅꯗ꯭ꯔꯦ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯗꯅ ꯌꯦꯡꯁꯤꯟꯗꯨꯅꯅꯦ ꯄꯥꯟꯅꯗꯅ ꯂꯩ꯫ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ, ꯅꯣꯛꯈꯤꯒꯦꯗ ꯊꯧ ꯂꯩꯇꯕꯁꯤꯡꯁꯤ꯫ ꯌꯥꯔꯦ ꯏꯃꯥ, ꯇꯣꯛꯄꯤꯔꯣ, ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦ, ꯈꯠꯅ ꯆꯩꯅꯕ ꯃꯥꯟꯈꯤꯅꯤ꯫ ꯍꯦ, ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯏꯃꯥ ꯁꯥꯕꯤꯁꯤꯗꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯄꯪꯂꯩ ꯂꯩꯇꯦꯅꯦ, ꯌꯥꯎꯗꯅ ꯂꯥꯎ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯣ ꯂꯥꯎ꯫ ꯑꯩꯅꯦ ꯏꯁꯥꯁꯤ ꯋꯥꯕꯅ ꯇꯞ ꯇꯥꯔꯕꯅꯤ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯏꯕꯣꯛꯀꯤ ꯊꯣꯏꯕꯤꯌꯥ, ꯅꯃꯥꯁꯤ ꯋꯥꯔꯝꯂꯅꯤ, ꯄꯣꯊꯥꯖꯔꯁꯠ꯫ ꯆꯥꯛꯇꯣ ꯏꯕꯣꯛꯅ ꯊꯣꯡꯕꯤꯔꯒꯦ ꯀꯣ, ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯂꯁꯤ꯫ ꯏꯕꯣꯛ ꯌꯥꯅꯤ, ꯆꯥꯛꯇꯣ ꯅꯁꯨ ꯑꯣꯏꯅ ꯊꯣꯡꯖꯒꯦ꯫ ꯀꯔꯤꯒꯤ ꯑꯩ ꯂꯩꯅ ꯏꯕꯣꯛꯅ ꯆꯥꯛ ꯊꯣꯡꯗꯣꯏꯅꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯕꯣꯛꯅꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯏꯕꯣꯛ꯫ ꯍꯣꯏ ꯂꯥꯛꯑꯣ, ꯏꯕꯣꯛꯅꯅꯦ ꯏꯟꯁꯥꯡ ꯁꯦꯝꯕꯤꯔꯛꯂꯒꯦ꯫ ꯃꯥꯂꯦꯝ ꯆꯥꯛ ꯊꯣꯡꯂꯤ ꯃꯕꯣꯛ ꯊꯥꯔꯤꯛꯅ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯏꯟꯁꯥꯡ ꯑꯗꯨ ꯁꯦꯝ ꯁꯥꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯦꯝꯊꯣꯏ ꯁꯣꯝꯗ ꯇꯨꯝꯗꯃꯈꯩ ꯋꯥꯈꯜ ꯇꯧꯔꯤ꯫ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ? ꯍꯧꯖꯤꯛ ꯍꯥꯊꯨ ꯑꯩꯅ ꯀꯣꯛ ꯆꯦꯟꯕ ꯌꯥꯗ꯭ꯔꯤ, ꯑꯗꯨꯒ ꯃꯗꯨꯅ ꯆꯦꯜꯂꯁꯤꯅ ꯅꯨꯡꯁꯤꯠ ꯃꯀꯨꯅꯤ꯫ ꯑꯩꯁꯨ ꯇꯥ ꯀꯦꯡꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯨꯄꯥꯅꯤ꯫ ꯑꯩꯅ ꯌꯨꯝꯁꯤ ꯄꯥꯟꯗ꯭ꯔꯤꯉꯩ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯃꯥ ꯊꯦꯡꯅꯖꯔꯝꯂꯕꯗꯤ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯒꯗꯕꯅꯣ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥꯁꯤꯗ ꯌꯨꯝ ꯄꯥꯜꯂꯨꯔꯦ, ꯑꯗꯨꯒ ꯑꯃꯨꯛ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯄ꯭ꯔꯞ ꯁꯤꯗꯣꯛꯈ꯭ꯔꯦ꯫ ꯑꯩꯕꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯤꯡꯊꯣꯜ ꯄꯤꯕꯤꯔꯝꯂꯦ꯫ ꯑꯩ ꯄꯦꯟꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯏꯆꯥꯅꯨꯄꯤ ꯏꯅꯦꯝ ꯁꯥꯕꯤꯁꯦ ꯑꯁꯤꯗ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯅꯍꯥꯟꯅ ꯌꯨꯝ ꯀꯣꯛ ꯄꯥꯟꯈꯤꯕ ꯌꯥꯕꯅꯤ꯫ ꯃꯁꯤꯅ ꯑꯩꯁꯦ
ꯈꯨꯔꯧ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤ ꯇꯧꯔꯤꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯦꯝꯊꯣꯏ ꯃꯀꯦ ꯁꯦꯝꯗꯨꯅ ꯉꯟꯇꯥꯅ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯦ ꯌꯥꯝ ꯇꯍꯥ ꯇꯧꯗꯨꯅ ꯃꯃꯧꯒꯤ ꯃꯇꯧ ꯑꯁꯤꯗ ꯊꯥꯔꯤꯛ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯗ ꯇꯨꯃꯤꯟ ꯃꯃꯧ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤꯗꯀꯣ ꯏꯕꯣꯛꯀꯤ ꯊꯣꯏꯕꯤ ꯅꯍꯥꯛꯁꯦ ꯑꯣꯟꯊꯣꯛꯅ ꯅꯔꯥꯏꯕꯛ ꯊꯤꯗꯀꯣ ꯃꯦꯝꯊꯣꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯍꯥꯛꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯀꯔꯤꯅꯣ ꯏꯃꯥꯗꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯅꯍꯥꯛ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕꯅꯤꯀꯣ ꯅꯍꯥꯛꯁꯤ ꯃꯃꯥ ꯑꯃꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨ ꯐꯤꯒꯤ ꯐꯤꯁꯤꯗꯨꯅ ꯇꯩꯊꯣꯛꯆꯩ ꯑꯕꯣꯛ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯕꯗꯤ ꯏꯃꯥ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯏꯕꯣ ꯆꯠꯈ꯭ꯔꯦ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤꯅꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯩꯊꯦꯜ ꯆꯠꯄꯁꯤꯕꯨ ꯅꯣꯡꯉꯥꯟꯕꯗ ꯃꯉꯥꯏ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯏꯕꯣ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯑꯕꯣꯛꯀꯤ ꯊꯣꯏꯕꯤ ꯅꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯀꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯃꯨꯡꯁꯦ ꯅꯃꯥꯅ ꯄꯨꯔꯤꯕꯅꯤꯅꯦ ꯅꯪ ꯄꯥꯕꯨꯡ ꯂꯩꯖꯔꯝꯂꯕꯗꯤ ꯅꯃꯥꯅ ꯉꯁꯤ ꯃꯤꯃꯥꯡ ꯊꯣꯛꯅ ꯁꯦꯜ ꯇꯥꯜꯂꯤꯕꯁꯦ ꯇꯧꯔꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯃꯄꯨ ꯃꯥꯅ ꯑꯀꯟꯕ ꯅꯄꯥꯕꯨ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕꯤ ꯍꯅꯨꯕꯤ ꯃꯃꯥ ꯑꯩꯕꯨꯅ ꯊꯝꯕꯤꯔꯝꯂꯦ ꯏꯁꯥꯒꯤ ꯃꯍꯨꯠ ꯑꯩ ꯑꯣꯏꯅ ꯁꯤꯖꯔꯝꯂꯕꯗꯤ ꯉꯁꯤ ꯏꯃꯨꯡ ꯑꯁꯤꯅ ꯑꯁꯨꯛ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯂꯣꯏꯗꯕꯅꯤ ꯁꯛꯎꯗꯕ ꯃꯥꯒꯤ ꯇꯥꯏꯕꯪ ꯂꯤꯂꯥꯁꯦ ꯏꯕꯣꯛ ꯌꯥꯝꯅ ꯄꯦꯟꯗꯦ ꯏꯕꯣꯛ ꯀꯞꯀꯅꯨꯕ ꯏꯕꯣꯛꯅ ꯑꯗꯨꯝ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯀꯔꯝ ꯍꯤꯡꯒꯅꯤ ꯏꯃꯥ ꯑꯩꯈꯣꯏꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯏꯕꯣꯛ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ ꯑꯗꯣ ꯏꯕꯣꯛ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯀꯝꯗꯧꯅ ꯂꯩꯈꯤꯗꯕꯅꯣ ꯏꯃꯥꯅꯁꯨ ꯐꯖꯅ ꯍꯥꯏꯕꯤꯌꯨ ꯌꯥꯗꯦ ꯍꯦꯛꯇ ꯉꯥꯡꯂꯛꯏ ꯏꯕꯣꯛꯁꯨ ꯍꯥꯏꯕꯤꯌꯨ ꯌꯥꯗꯦ ꯑꯗꯣ ꯏꯕꯣꯛ ꯍꯧꯖꯤꯛꯇꯤ ꯅꯁꯨꯁꯨ ꯇꯥꯏꯕꯪ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯋꯥꯔꯤꯗꯣ ꯅꯁꯨꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯌꯨꯒꯕ ꯑꯕꯣꯛ ꯅꯁꯨ ꯌꯥꯝꯅ ꯇꯥꯅꯤꯡꯉꯤ ꯊꯥꯔꯤꯛ ꯃꯁꯨꯕꯨ ꯅꯨꯡꯁꯤꯅ ꯄꯤꯏꯔꯥ ꯆꯦꯟꯅ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡꯒ ꯏꯔꯣꯏꯅꯅ ꯇꯞꯅ ꯋꯥꯔꯤꯗꯨ ꯂꯤꯕ ꯍꯧꯔꯛꯏ ꯐꯔꯦ ꯉꯁꯤꯗꯤ ꯏꯁꯨꯒꯤ ꯅꯐꯝꯗ ꯋꯥꯔꯤꯁꯦ ꯑꯃꯠꯇ ꯆꯤꯊꯕ ꯂꯩꯇꯅ ꯇꯝꯂꯒꯦꯀꯣ ꯅꯪ ꯄꯥꯕꯨꯡ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯈꯣꯏꯅ ꯄꯨꯁꯨ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯑꯗꯨꯃꯛ ꯃꯅꯨꯡ ꯃꯇꯝ ꯆꯥꯅ ꯄꯨꯟꯁꯤ ꯂꯣꯏꯈꯤ ꯄꯤꯛꯂꯤꯕ ꯅꯄꯥꯕꯨ ꯆꯥꯎꯅꯕ ꯏꯕꯣꯛꯅ ꯈꯨꯜꯂꯦ ꯀꯩ ꯆꯠꯇꯨꯅ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯅꯄꯥꯕꯨ ꯌꯣꯛꯂꯛꯈꯤ ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ ꯅꯪ ꯄꯥꯕꯨꯡꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯗꯨꯅ ꯅꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯔꯛꯈꯤ ꯅꯪ ꯄꯥꯕꯨꯡꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯣꯏꯅ ꯄꯨꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯃꯄꯨ ꯃꯥꯅ ꯀꯨꯏꯅ ꯁꯥꯡꯅ ꯇꯝꯕꯤꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯛ ꯑꯁꯤꯗꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯅ ꯁꯥꯡꯅ ꯂꯦꯜꯂꯨ ꯇꯝꯕꯤꯔꯝꯂꯦ ꯏꯁꯨꯅ ꯆꯍꯤ 3 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏ ꯅꯪ ꯄꯥꯕꯨꯡ ꯂꯥꯡꯐꯩꯗ ꯁꯤꯡ ꯀꯛꯄ ꯆꯠꯂꯨꯒꯦ ꯁꯦꯜ ꯌꯥꯝꯅ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯏꯆꯥꯗꯣ ꯈꯣꯡꯆꯠ ꯑꯗꯨꯅꯁꯨ ꯅꯪ ꯄꯥꯕꯨꯡꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯗ ꯅꯪꯒꯤ ꯄꯥꯕꯨꯡꯁꯨ ꯌꯥꯎꯈꯤ ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯄꯥꯕꯨꯡꯗꯣ ꯅꯕꯣꯛ ꯑꯩꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯃꯅꯤꯡꯁꯨ ꯊꯨꯡꯍꯟꯈꯤꯗ꯭ꯔꯕ ꯏꯆꯥꯅꯦ 이복 얌뺀데 뺀키리 낭 빠붕 레이키다박이 마이상나 이복 기피반 마시 오이키바니 이복수 간다 나기 아두가 이복이 콩세 아두 막생크리 람상잣 방암키드레 이복이 토이비야 이수캅라브로 캅캅 마시 아이코이 라이복다 땀lablaba니 이수기다막 이복 레이리바시디 이복 ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯝꯂꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯂꯥꯛꯄꯗ ꯏꯁꯨꯒꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯅ ꯑꯍꯟꯕ ꯐꯤꯖꯣꯜ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯕ ꯎꯕꯗ ꯅꯁꯨ ꯑꯩꯅ ꯊꯋꯥꯏ ꯆꯥꯛꯅ ꯇꯨꯃꯤꯟ ꯌꯦꯡꯖꯍꯧꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯏꯕꯣ ꯂꯥꯏꯁꯤ ꯌꯥꯝ ꯐꯠꯇꯦ ꯀꯔꯤꯒꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏꯇꯕꯨ ꯑꯁꯨꯛ ꯊꯤꯅꯣꯠꯄꯤꯔꯤꯕꯅꯣ ꯑꯩꯗꯤ ꯂꯥꯏꯅꯤꯡꯂꯣꯏ ꯃꯈꯣꯏꯕꯨ ꯅꯤꯡꯖꯔꯒ ꯅꯣꯡꯃꯒꯤ ꯋꯥꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯏꯁꯣꯔꯅꯦ ꯃꯈꯣꯏꯗꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯏꯁꯣꯔꯅꯦ 이복이 토이비 하이하이데
ꯃꯄꯨ ꯃꯥꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯇꯝꯕꯤꯔꯝꯒꯅꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯂꯥꯏꯃꯥꯕꯨ ꯅꯤꯡꯗꯕ ꯌꯥꯗꯦꯀꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯆꯦꯠꯅ ꯊꯧꯅꯤꯖꯒꯗꯕꯅꯤꯀꯣ ꯏꯕꯣꯛꯀꯤ ꯊꯣꯏꯕꯤ ꯐꯔꯦ ꯐꯔꯦ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯏꯁꯨꯁꯤꯗꯤ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯁꯤꯀꯣ ꯍꯣꯏ ꯑꯕꯣꯛ ꯅꯁꯨꯅ ꯂꯣꯏꯅꯃꯛ ꯍꯣꯠꯅꯖꯔꯒꯦ ꯏꯕꯣꯛꯇꯤ ꯁꯨꯝ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯔꯣꯀꯣ ꯃꯦꯝꯊꯣꯏ ꯀꯩꯊꯦꯜ ꯑꯁꯤꯗ ꯄꯣꯠ ꯌꯣꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯆꯪꯗꯦ ꯀꯦꯡꯕ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯛꯈꯦꯗꯨꯅ ꯂꯩꯔꯤ ꯃꯣꯃꯣꯅ ꯏꯆꯦ ꯊꯥꯔꯣ ꯌꯦꯡꯉꯨ ꯇꯨ ꯃꯥꯒꯤ ꯃꯦꯝꯊꯣꯏ ꯍꯥꯏꯕꯤꯁꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯉꯁꯥꯏ ꯅꯣꯡ ꯄꯣꯡ ꯉꯥꯟꯕꯗꯒꯤ ꯀꯩꯊꯦꯜ ꯑꯁꯤ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯁꯥꯒꯤ ꯄꯣꯠ ꯑꯁꯦ ꯌꯣꯟꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯃꯁꯤꯒꯤ ꯇꯤꯂꯥꯏ ꯈꯨꯝꯕꯤ ꯃꯥꯟꯕ ꯃꯥꯒꯤ ꯀꯦꯡꯕ ꯍꯥꯏꯕ ꯅꯨꯄꯥꯁꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯈꯦꯗꯨꯅ ꯂꯩꯔꯤꯁꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯐꯥꯎꯕ ꯌꯥꯝꯈ꯭ꯔ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯂꯣꯏꯗꯧꯔꯦ ꯃꯥꯒꯤꯗꯤ ꯃꯁꯤ ꯐꯥꯎ ꯂꯦꯡꯗ꯭ꯔꯦ ꯍꯥꯏꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯥ ꯑꯃꯗꯤ ꯍꯦꯜꯂꯕꯅꯤ ꯃꯁꯦ ꯃꯈꯣꯏꯒꯤ ꯃꯅꯦꯝ ꯊꯔꯤꯛꯇ ꯄꯥꯎꯁꯦ ꯊꯝꯕꯅ ꯐꯔꯅꯤ ꯃꯥꯅꯤ ꯇꯝꯒꯗꯕꯅꯤ ꯃꯥꯅ ꯀꯣꯛ ꯆꯦꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯎꯅ ꯃꯤꯒꯤ ꯃꯤꯅꯣꯛ ꯆꯪꯒꯗꯧꯔꯤꯕꯅꯤ ꯁꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯨꯕꯒꯤ ꯗꯣꯁꯥ ꯄꯨꯂꯞ ꯇꯥꯃꯤꯟꯅꯒꯗꯧꯔꯤꯕꯅꯤꯀꯣ ꯃꯁꯦ ꯃꯤꯠ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯀꯣ ꯀꯔꯤ ꯊꯣꯛꯑꯦꯗꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅꯦ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩ ꯃꯆꯥ ꯅꯤꯉꯣꯜ ꯑꯗꯨꯒꯤ ꯀꯔꯤꯁꯨ ꯃꯃꯥꯏ ꯌꯦꯡꯗꯤꯌꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯅꯨꯄꯤ ꯄꯤꯗꯥꯖꯥꯠ ꯑꯃꯅꯤꯗ ꯃꯆꯥꯒ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯂꯣꯏꯀꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯆꯥ ꯃꯅꯦꯝꯒꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯃꯦꯝꯊꯣꯏ ꯍꯥꯏꯕꯤꯁꯤꯒꯤ ꯃꯀꯣꯛ ꯑꯁꯤꯗ ꯃꯥꯅꯅꯦ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗ ꯃꯆꯥ ꯅꯤꯉꯣꯜ ꯑꯁꯤꯁꯨ ꯁꯣꯏꯗꯅꯅꯦ ꯁꯦꯟꯊꯔꯗꯧꯅꯤ ꯃꯃꯥ ꯑꯁꯤꯅ ꯄꯣꯛꯄ ꯃꯆꯥꯅꯤ ꯀꯌꯥꯝ ꯐꯔꯝꯅꯤ ꯍꯥꯏꯕꯤꯗꯣꯏꯅꯤ ꯑꯩꯗꯤꯅꯦ ꯃꯆꯥ ꯅꯨꯄꯤꯗꯨꯏ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯏꯆꯦ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯗ ꯏꯋꯥ ꯂꯧꯕꯤꯗꯧꯁꯨ ꯅꯠꯇꯦ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯃꯉꯣꯟꯗ ꯀꯜꯂꯛꯇꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯅꯅꯦ ꯍꯦꯛꯇ ꯈꯠꯅꯕꯔꯣꯝꯗꯅꯦ ꯃꯇꯥꯗꯣꯏꯅꯤ ꯂꯨꯈ꯭ꯔꯦ ꯏꯕꯦꯝꯆꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯃꯤ ꯋꯥꯔꯛꯄ ꯌꯥꯝ ꯂꯨꯔꯦꯀꯣ ꯃꯇꯝ ꯃꯥꯅ ꯁꯨꯝ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅ ꯂꯥꯛꯂꯦ ꯁꯖꯤꯕꯨ ꯊꯥ ꯃꯥꯁꯨ ꯎꯔꯦꯜ ꯎꯖꯥꯎꯗ ꯇꯥꯡꯖꯕꯤ ꯃꯦꯂꯩ ꯂꯩꯁꯅ ꯈꯣꯡꯒꯨꯟ ꯃꯦꯂꯩ ꯂꯩꯔꯥꯡ ꯃꯍꯥꯛꯁꯨ ꯐꯨꯒꯥꯏꯅ ꯑꯋꯥꯡꯕ ꯄꯥꯃꯦꯜ ꯊꯛꯇ ꯂꯩꯁꯥ ꯇꯝꯂꯤ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ ꯃꯥꯂꯦꯝ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ ꯏꯕꯣꯛ ꯇꯥꯕ꯭ꯔꯣ ꯏꯕꯣꯛ ꯀꯥꯏꯗ ꯂꯩꯒꯦ ꯏꯕꯣꯛꯀꯤ ꯊꯣꯏꯕꯤꯌꯥ ꯀꯩꯗꯧꯔꯦ ꯁꯨꯔ ꯃꯄꯤ ꯍꯣꯟꯕ ꯃꯈꯩ ꯇꯍꯥ ꯇꯧꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯏꯁꯨꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯌꯨ ꯏꯕꯣꯛ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯅ ꯍꯧꯏ ꯀꯨꯏꯗ꯭ꯔꯕꯣꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯆꯩꯔꯥꯎꯗꯦ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯆꯩꯔꯥꯎꯔꯣꯏꯗ꯭ꯔꯕꯣ ꯂꯥꯎꯅꯤ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅꯅꯦ ꯆꯩꯔꯥꯎꯗꯣꯏꯅꯤ ꯏꯕꯣꯛꯀꯤꯁꯨ ꯁꯦꯜ ꯂꯩꯔꯦ ꯉꯔꯥꯡꯗꯣ ꯏꯕꯣꯛꯅ ꯀꯜꯂꯤꯉꯩ ꯏꯕꯣꯛꯀ ꯌꯥꯝ ꯂꯨꯅ ꯂꯣꯏꯅꯔꯝꯕ ꯑꯕꯣꯛ ꯑꯃ ꯂꯩꯌꯦ ꯃꯥꯅ ꯏꯕꯣꯛꯀꯤ ꯆꯥꯅꯤꯡꯕ ꯑꯃ ꯆꯥꯎ ꯍꯥꯏꯗꯅ ꯁꯦꯜ ꯄꯤꯔꯝꯃꯤ ꯑꯗꯨꯅꯅꯦ ꯍꯟꯗꯛꯇꯤ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯕꯅꯦ ꯂꯣꯏꯅ ꯀꯣꯟꯅꯔꯅꯤꯌꯦ ꯃꯁꯨ ꯃꯕꯦꯟ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯦꯝꯊꯣꯏꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯃꯃꯥꯅ ꯊꯣꯔꯛꯄ ꯎꯕꯗ ꯃꯥꯂꯦꯝ ꯌꯥꯝ ꯍꯔꯥꯎꯅ ꯃꯃꯥꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯟꯗꯛꯇꯤ ꯏꯕꯣꯛꯅ ꯆꯩꯔꯥꯎꯅꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤꯁꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯆꯩꯔꯥꯎꯗꯣꯏꯅೋ ꯑꯩꯗꯤꯅꯦ ꯆꯩꯔꯥꯎꯕꯒꯤ ꯁꯦꯜꯒ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤ ꯊꯤꯕꯣꯡ ꯐꯥꯎ ꯆꯥꯕ ꯀꯣꯟꯅꯕ ꯅꯠꯇꯦ ꯑꯩꯗꯤꯅꯦ ꯁꯦꯜꯒ ꯂꯩꯇꯦ ꯅꯕꯣꯛꯅ ꯁꯦꯜ ꯊꯣꯛꯄꯤꯅꯤꯅꯅꯦ ꯅꯁꯨ ꯅꯕꯦꯟꯅ ꯁꯦꯜ ꯇꯥꯜꯂꯒ ꯑꯣꯏꯅ ꯆꯩꯔꯥꯎ ꯀꯔꯤ ꯊꯣꯛꯑꯦꯗꯅ ꯂꯂꯥꯡꯉꯤꯅꯣ ꯈꯪꯗꯦꯅꯦ ꯍꯩ ꯃꯦꯝꯊꯣꯏ ꯅꯆꯥꯁꯤꯅ ꯍꯔꯥꯎꯗꯅ ꯍꯥꯏꯖꯕꯅꯤ ꯅꯪꯁꯨ ꯅꯆꯥꯅꯤ ꯍꯔꯥꯎ ꯈꯨꯝꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯑꯗꯨꯝꯅ ꯉꯥꯡꯒꯅꯨꯀꯣ ꯃꯇꯨꯡꯗꯤ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯆꯪꯒꯗꯧꯔꯤꯕ ꯁꯦꯜꯗꯣ ꯑꯉꯥꯡ ꯅꯠꯇꯤꯌꯦ ꯂꯩꯇꯦꯗꯤ ꯈꯪꯗ ꯁꯥꯗꯅ ꯐꯅꯁꯨ ꯃꯆꯥꯎꯔꯕꯅꯤ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯈꯪꯗꯦꯅꯦ ꯃꯁꯤ ꯑꯉꯥꯡ ꯅꯨꯄꯤꯁꯦ ꯃꯁꯦ ꯑꯩꯅꯦ ꯅꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯦꯝ ꯇꯧꯕꯒꯤ ꯃꯇꯝꯒ ꯂꯩꯇꯦ ꯑꯩ ꯆꯠꯂꯦ ꯍꯩꯃꯂꯦꯝ ꯆꯦꯡꯗꯣ ꯐꯤꯗ ꯌꯣꯝꯗꯨ ꯂꯩꯍꯧꯕꯅꯤ ꯑꯩꯒꯤꯗꯤ ꯆꯪꯍꯥꯞꯂꯨꯔꯅꯨ ꯑꯥꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯑꯩ ꯆꯠꯂꯦ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤꯗꯀꯣ ꯏꯕꯣꯛꯀꯤ ꯊꯣꯏꯕꯤ ꯅꯃꯥꯅ ꯏꯁꯨꯕꯨ ꯁꯤꯡꯁꯅꯨ ꯍꯥꯏꯗꯨꯅ ꯉꯥꯡꯕꯅꯤ ꯅꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯏꯁꯨꯅꯅꯦ ꯑꯐꯕ ꯃꯆꯥ ꯑꯃ ꯑꯣꯏꯅꯕꯅꯤꯀோ ꯏꯃꯥꯗ ꯁꯥꯎꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯈꯥ ꯊꯥꯕ ꯌꯥꯗꯦꯀꯣ ꯏꯕꯣꯛ ꯅꯁꯨ ꯑꯩꯅ ꯍꯦꯛ ꯃꯤꯔꯣꯜ ꯇꯥꯔꯛꯄꯗꯒꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯐꯪꯗ꯭ꯔꯤ ꯑꯩꯒꯤ ꯏꯃꯥꯁꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥ ꯅꯠꯇꯕ꯭ꯔꯥ ꯑꯕꯣꯛ ꯏꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯃꯤꯔꯥꯏꯕꯤꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥꯒꯤ ꯃꯇꯧꯁꯦ ꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯄꯪꯕꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯒꯦ ꯇꯥꯏꯕꯪ ꯄꯥꯜꯂꯁꯤꯗ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯅꯔꯤꯕꯅꯤ ꯅꯃꯥꯅꯅꯦ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯕꯒꯤ ꯄꯦꯟꯗꯕꯒꯤꯗꯨ ꯉꯥꯡꯕꯅꯤꯅꯦ ꯅꯃꯥꯅ ꯏꯃꯨꯡꯒꯤ ꯚꯥꯔ ꯂꯣꯏꯅꯅꯦ ꯑꯆꯧꯕꯗꯒꯤ ꯍꯧꯔꯒ ꯑꯄꯤꯛꯄ ꯐꯥꯎꯕ ꯂꯣꯏꯅ ꯄꯨꯕꯗ ꯋꯥꯔꯗꯨꯅ ꯁꯥꯎꯅꯤꯡꯗꯨꯅ ꯉꯥꯡꯕꯅꯤ ꯊꯣꯏꯅ ꯍꯦꯟꯅꯅꯦ ꯈꯟꯖꯤꯟꯕ ꯐꯠꯇꯦꯀꯣ ꯑꯕꯣꯛꯀꯤ ꯊꯣꯏꯕꯤ ꯐꯔꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯑꯕꯣꯛ ꯁꯣꯝꯗꯅ
ꯁꯨꯅꯤꯡꯗꯕ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯦꯝ ꯉꯥꯡꯅꯔꯤ ꯃꯥꯂꯪꯕꯅ ꯏꯇꯥꯎ ꯑꯩꯗꯤ ꯌꯨꯝꯗꯒ ꯑꯝꯇ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯨꯝꯗ ꯈꯔ ꯉꯟꯅ ꯍꯦꯛ ꯍꯟꯖꯤꯜꯂꯨꯕꯗꯕ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯣꯏ ꯊꯪꯕ ꯅꯥꯀꯣꯡꯁꯤꯗ ꯀꯪꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯄꯥꯕꯅ ꯌꯦ ꯊꯪꯕ ꯅꯥꯀꯣꯡꯁꯤꯗ ꯍꯌꯦꯡ ꯈꯣꯡꯌꯥꯝꯕꯤꯗꯧꯅꯅꯦ ꯉꯪꯕꯗꯧꯅ ꯍꯦꯛꯇ ꯉꯔꯪ ꯉꯔꯪ ꯍꯦꯛꯇ ꯉꯪꯁꯤꯜꯂꯛꯀꯗꯣꯏꯅꯤ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯅꯤꯁꯦ ꯂꯣꯏꯅ ꯄꯥꯡꯁꯤꯜꯂꯕꯅꯤ ꯃꯈꯣꯏꯅ ꯉꯪꯃꯟꯗꯅꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯊꯕꯛ ꯁꯨꯍꯩꯕ ꯋꯥꯍꯩꯁꯦ ꯁꯤ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯃꯉꯥꯜꯅ ꯑꯗꯨꯅꯤ ꯑꯩꯁꯨꯅꯦꯕ ꯌꯨꯝꯗꯕꯨ ꯂꯩꯔꯕ ꯍꯣ ꯂꯧꯕꯨꯛꯇ ꯆꯠꯂꯨ ꯏꯪꯈꯣꯜꯒꯤ ꯏꯁꯤꯡ ꯆꯥꯏꯁꯤ ꯁꯟꯒꯤ ꯁꯖꯤꯛ ꯄꯥꯜꯂꯨꯁꯨ ꯑꯁꯤ ꯉꯥꯛꯇꯅꯤ ꯌꯦꯡꯉꯨ ꯂꯧꯕꯨꯛꯇ ꯆꯠꯂꯦꯅ ꯈꯜꯂꯨ ꯂꯩꯈꯣꯝ ꯂꯩꯅꯥ ꯉꯥꯛꯇ ꯑꯗꯨꯁꯨ ꯇꯤꯟꯐꯥ ꯀꯛꯐꯩ ꯃꯔꯛꯇꯅꯤ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯅꯠꯇꯦꯕ ꯏꯪꯈꯣꯜꯁꯨ ꯆꯞ ꯃꯥꯟꯅꯩ ꯏꯁꯤꯡ ꯂꯣꯝꯗ ꯋꯥꯗꯣꯏꯅꯤ ꯄꯥꯠꯇ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯂꯨꯔꯁꯨ ꯇꯜꯂꯤ ꯂꯤꯟ ꯃꯔꯛꯇꯨꯗ ꯑꯩꯗꯤ ꯃꯁꯤꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩꯅ ꯄꯥꯝꯇ ꯌꯥꯎꯗꯦꯕ ꯃꯨꯖꯥꯎꯅ ꯑꯗꯨ ꯏꯇꯥꯎ ꯑꯩꯗꯤ ꯅꯨꯡꯁꯤꯠ ꯆꯥꯕ ꯑꯣꯏꯅ ꯇꯝꯁꯤꯜꯂꯒꯦ ꯃꯁꯤꯅ ꯐꯔꯅꯤ ꯅꯨꯡꯁꯤꯠ ꯆꯥꯕ ꯍꯩꯔꯗꯤ ꯆꯥꯛꯁꯨ ꯑꯝꯇ ꯇꯤꯡꯂꯔꯣꯏ ꯁꯨꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯅꯠꯇ꯭ꯔꯣ ꯃꯁꯤꯅ ꯐꯔꯣꯏꯗ꯭ꯔꯣ ꯍꯥ ꯃꯥꯂꯪꯕꯅ ꯌꯥꯏ ꯌꯥꯏ ꯃꯗꯨ ꯈꯟꯅꯕ ꯌꯥꯎ ꯋꯥꯐꯝꯅꯤꯅꯦ ꯀꯥꯟꯅꯩ ꯅꯨꯡꯁꯤꯠꯀꯤ ꯂꯥꯏ ꯅꯨꯡꯁꯤꯠ ꯅꯤꯡꯊꯧꯗꯣ ꯃꯔꯨꯞ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯦ ꯏꯇꯥꯎꯈꯣꯏ ꯑꯗꯣ ꯃꯗꯨꯒꯤ ꯂꯥꯏꯗꯨꯒꯤ ꯃꯌꯨꯝꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯖꯥꯠꯅꯣ ꯃꯨꯖꯥꯎꯅ ꯍꯣꯏꯅꯦ ꯃꯗꯨ ꯍꯥꯟꯅ ꯈꯪꯗꯕ ꯌꯥꯔꯣꯏꯅꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯨꯌꯥ ꯍꯥꯏꯕꯗꯨꯗꯗꯤ ꯁꯣꯏꯅ ꯌꯥꯎꯔꯝꯒꯗꯧ ꯃꯥꯜꯂꯤꯀꯣ ꯃꯉꯥꯜꯅ ꯍꯣꯏꯅꯦ ꯃꯗꯨꯗ ꯁꯣꯏꯅ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯃꯗꯨ ꯊꯤꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ ꯑꯁꯨꯝ ꯋꯥꯔꯦꯝ ꯉꯥꯡꯕꯗ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯍꯟꯅꯈ꯭ꯔꯦ ꯉꯁꯤꯗꯤ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯄꯨꯝꯂꯥꯡ ꯂꯥꯡꯅꯔꯤ ꯃꯍꯩ ꯃꯍꯩ ꯑꯌꯨꯛꯀꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯄꯥꯂꯥꯏꯗ ꯀꯠꯅꯔꯕ ꯃꯇꯨꯡ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡꯗꯨ ꯆꯥꯅꯔꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯃꯤꯅ ꯄꯨꯝꯅꯤꯟ ꯅꯤꯟꯕ ꯃꯈꯩ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯕ ꯆꯠꯅꯔꯤ ꯑꯍꯜ ꯅꯍꯥ ꯈꯥꯏꯗ ꯃꯍꯩ ꯃꯍꯩ ꯁꯣꯝꯗꯁꯨ ꯃꯦꯝꯊꯣꯏ ꯃꯀꯦ ꯁꯦꯝꯂꯤ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯃꯥ ꯆꯤꯡ ꯀꯥꯕ ꯆꯠꯇꯣꯏꯔꯣ ꯏꯃꯥ ꯑꯩꯁꯨ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯏꯃꯥ ꯑꯩꯁꯨ ꯂꯥꯛꯀꯦ ꯌꯥꯕ꯭ꯔꯥ ꯍꯥꯏ ꯏꯃꯥ ꯍꯩ ꯑꯉꯥꯡꯅ ꯏꯔꯥꯡ ꯌꯥꯝ ꯐꯒꯅꯨꯀꯣ ꯀꯔꯤꯒꯤ ꯆꯤꯡ ꯑꯃꯨꯛ ꯀꯥꯅꯤꯡꯂꯤꯕꯅꯣ ꯍꯥ ꯌꯨꯝꯗ ꯁꯨꯝ ꯂꯩꯌꯨ ꯍꯧꯖꯤꯛ ꯅꯪꯅ ꯆꯤꯡ ꯀꯥꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯁ꯭ꯋꯥꯏꯗ ꯉꯥꯡꯂꯒ ꯑꯩꯅꯦ ꯋꯥ ꯌꯥꯝ ꯆꯤꯜꯂꯤ ꯊꯕꯛ ꯇꯧꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯆꯠꯂꯨ ꯆꯠꯂꯨ ꯑꯥꯗ ꯂꯩꯔꯨꯁꯨ ꯃꯥꯂꯦꯝ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯊꯣꯔꯛꯂꯒ ꯃꯪꯒꯣꯜ ꯗꯥꯔꯤꯗ ꯇꯨꯃꯤꯟꯅ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯥꯔꯛꯂꯤꯕ ꯄꯤꯁꯤꯡꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯇꯩꯊꯣꯛ ꯇꯩꯊꯣꯛꯇꯨꯅ ꯊꯥꯔꯤꯛ ꯃꯁꯨꯅ ꯇꯨꯃꯤꯟ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯏꯕꯣꯛꯀꯤ ꯊꯣꯏꯕꯤꯌꯥ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯐꯝꯂꯤꯕꯁꯤꯕꯨ ꯍꯥ ꯀꯩꯗꯧꯔꯦ ꯀꯞꯂꯤꯗꯤ ꯏꯁꯨꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯒꯦ ꯏꯕꯣꯛꯇ ꯍꯥꯏꯌꯣ ꯏꯕꯣꯛ ꯀꯔꯤꯁꯨ ꯇꯧꯗꯦ ꯁꯨꯝ ꯐꯝꯂꯝꯕꯅꯤ ꯅꯁꯨ ꯀꯞꯄ ꯅꯠꯇꯦ ꯀꯔꯤꯒꯤ ꯀꯞꯂꯨꯒꯗꯒꯦꯕꯣ ꯑꯗꯣ ꯏꯁꯨꯕꯨ ꯆꯤꯡ ꯀꯥꯕ ꯆꯠꯅꯤꯡꯗ꯭ꯔꯣ ꯏꯁꯨꯅ ꯆꯠꯅꯤꯡꯂꯕꯗꯤ ꯅꯃꯥꯗꯅꯦ ꯏꯕꯣꯛ ꯍꯥꯏꯒꯦ ꯅꯃꯥꯒ ꯆꯠꯂꯨꯁꯨꯀꯣ ꯏꯕꯣꯛ ꯍꯥꯏꯔꯨꯔꯅꯨ ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯨꯕꯗ ꯏꯃꯥꯟ ꯌꯥꯝ ꯆꯩꯔꯛꯏ ꯀꯔꯤꯒꯤ ꯆꯩꯔꯛꯂꯤꯕ ꯃꯁꯤꯒꯤ ꯃꯃꯥꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣꯅꯤ ꯁꯤꯕꯣ ꯑꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯦꯝꯊꯣꯏ ꯃꯒꯦ ꯁꯦꯝꯗꯨꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯏ ꯏꯕꯦꯝꯃ ꯃꯦꯝꯊꯣꯏ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯅ ꯀꯩꯅꯣ ꯑꯩꯅ ꯆꯠꯄ ꯄꯥꯟꯅꯔꯤꯕꯁꯤꯕꯣ ꯆꯤꯡ ꯀꯥꯔꯨꯒꯦ ꯇꯧꯕꯅꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯊꯦꯡꯈ꯭ꯔꯅꯤ ꯉꯥꯏꯈꯣ ꯅꯪꯅ ꯆꯤꯡ ꯀꯥꯕ ꯆꯠꯀꯗꯕ ꯑꯣꯏꯔꯕꯗꯤꯅꯦ ꯅꯆꯥ ꯂꯩꯁꯥꯕꯤꯁꯤꯁꯨ ꯄꯨꯕꯤꯈꯤꯕ ꯌꯥꯗꯕ꯭ꯔꯥ ꯅꯪꯕꯣ ꯌꯥꯗꯦ ꯍꯧꯖꯤꯛꯅꯦ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯃꯈꯣꯏꯅ ꯆꯤꯡ ꯀꯥꯕꯒꯤ ꯃꯇꯝ ꯅꯠꯇꯤꯌꯦ ꯑꯉꯥꯡꯅꯅꯦ ꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯕ ꯌꯥꯕ ꯅꯠꯇ꯭ꯔꯤ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯌꯦ ꯃꯣꯏꯒꯤ ꯍꯥꯏ ꯃꯦꯝꯊꯣꯏ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ ꯅꯍꯥꯛꯁꯦ ꯃꯃꯥ ꯑꯃꯅꯤꯀꯣ ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯃꯃꯥꯒꯤ ꯃꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯗ ꯄꯣꯛꯇꯕ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯍꯥ ꯏꯁꯨꯁꯦ ꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯕ ꯄꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯃꯃꯥ ꯑꯣꯏꯕꯤ ꯅꯪꯅ ꯅꯆꯥ ꯑꯁꯤꯕꯨ ꯄꯨꯔꯒ ꯆꯠꯃꯤꯟꯅꯧ ꯍꯥꯏꯕꯅꯤꯅꯦ ꯋꯥꯔꯛꯇꯕꯤꯁꯤꯗꯤ ꯏꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯍꯣ ꯑꯩꯈꯣꯏꯗꯤꯅꯦ ꯏꯆꯥꯒꯤ ꯃꯤꯅꯨꯡꯁꯤꯒ ꯃꯆꯦꯠ ꯑꯝꯇ ꯄꯣꯛꯇꯕꯤ ꯐꯠꯇꯕꯤ ꯃꯃꯥꯅꯦ ꯑꯩꯗꯤ ꯏꯆꯥꯒ ꯅꯨꯡꯁꯤꯗꯦ ꯆꯠꯂꯝ ꯈꯣꯠꯂꯝꯗꯥꯏꯁꯤꯗ ꯃꯍꯩꯒ ꯑꯝꯇ ꯑꯣꯏꯔꯔꯣꯏꯌꯦ ꯃꯁꯤꯒꯤ ꯃꯤꯔꯦꯝꯁꯤꯡꯁꯤꯒ ꯍꯥꯟꯅ ꯑꯣꯛꯅꯔꯕꯅꯤꯅ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ ꯍꯥꯏ ꯃꯦꯝꯊꯣꯏ ꯉꯥꯏꯈꯣꯅꯦ ꯏꯍꯦ ꯆꯠꯈ꯭ꯔꯦꯅꯦ ꯃꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣꯅꯦ ꯁꯤꯕꯣ ꯑꯕꯣꯛ ꯇꯣꯛꯂꯣ ꯏꯃꯥꯗ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯕ ꯀꯥꯟꯅꯔꯣꯏ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯃꯥ ꯃꯈꯜ ꯑꯃꯅꯤ ꯑꯩꯁꯦ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯣꯏꯅ ꯇꯝꯍꯟꯕꯤꯔꯝꯕꯁꯦ ꯌꯥꯝ ꯄꯦꯟꯗꯦ ꯏꯕꯣꯛꯀꯤ ꯊꯣꯏꯕꯤꯌꯥ ꯏꯕꯣꯛꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯃꯦꯝꯊꯣꯏ ꯍꯜꯂꯛꯄ ꯀꯧꯕ ꯃꯔꯩꯇ꯭ꯔꯤ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯃꯃꯥ ꯃꯦꯝꯊꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯑꯁꯨꯝ ꯉꯥꯏꯅ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ ꯁꯤꯕꯣꯟ ꯍꯥꯏꯅꯔꯤ
ꯃꯦꯝꯊꯣꯏ ꯆꯦꯟꯈꯤꯕꯒꯤ ꯄꯥꯎꯅ ꯂꯩꯀꯥꯏꯗꯨ ꯄꯨꯝꯅ ꯍꯦꯛ ꯅꯤꯟꯈ꯭ꯔꯦ꯫ ꯊꯥꯔꯤꯛ ꯃꯥꯂꯦꯝꯁꯨ ꯂꯩꯀꯥꯏꯅ ꯍꯥꯏꯅꯔꯤꯕꯗꯨ ꯃꯈꯣꯏꯁꯨ ꯇꯥꯔꯦ꯫ ꯃꯥꯂꯦꯝ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈꯤꯗꯨꯅ ꯍꯦꯛ ꯂꯥꯎ ꯃꯈꯩ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯔꯤꯛ ꯃꯁꯨꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯃꯕꯣꯛ ꯑꯣꯏꯕꯤ ꯃꯥꯁꯨ ꯇꯨꯃꯤꯟ ꯀꯞꯂꯤ꯫ ꯃꯣꯃꯣꯟꯅ "ꯏꯃꯥꯕꯣꯛ ꯑꯩ ꯂꯥꯛꯏꯌꯦ." "ꯏꯕꯦꯝꯃ ꯃꯣꯃꯣꯟ ꯂꯥꯎ ꯀꯥꯈꯠꯂꯧ ꯏꯕꯦꯝꯃ, ꯏꯃꯥꯕꯣꯛ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯁꯤꯅꯤꯡꯉꯤ꯫ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯏꯁꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦꯗꯀꯣ ꯃꯦꯝꯊꯣꯏ ꯅꯍꯥꯛꯁꯦ." "ꯏꯃꯥꯕꯣꯛ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅꯁꯨ ꯐꯅꯌꯥꯝꯅ ꯍꯥꯏꯕꯅꯤ, ꯐꯅꯌꯥꯝꯅꯁꯨ ꯊꯦꯝꯕꯅꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯇꯧꯒꯅꯨ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯅꯃꯧ ꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯏꯋꯥ ꯂꯧꯕꯤꯗꯦ꯫ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯈꯠꯅꯕ ꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯍꯥꯏꯗ꯭ꯔꯦ꯫ ꯐꯔꯔꯣꯏ ꯍꯥꯏꯗꯨꯅ ꯐꯠꯇ꯭ꯔꯕꯗꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯍꯥꯛ ꯑꯉꯥꯡ ꯅꯠꯇꯦ, ꯃꯍꯥꯛ ꯃꯃꯥ ꯑꯃꯅꯤ꯫ ꯀꯔꯤꯒꯤ ꯑꯐꯕꯇ ꯈꯟꯐꯝ ꯊꯣꯛꯇꯅꯤ? ꯃꯁꯥꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯇꯥꯛꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯃꯣꯃꯣꯟ, ꯏꯃꯥꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯏꯁꯨ ꯂꯩꯁꯥꯕꯤꯁꯤꯒꯤ ꯈꯟꯕꯗ ꯑꯩ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦꯅꯦ꯫ ꯃꯄꯥꯅ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯤ, ꯃꯃꯥ ꯃꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯃꯁꯛ ꯈꯪꯖꯔꯛꯇ꯭ꯔꯕꯤ, ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯑꯩꯒꯤ ꯏꯁꯨꯅꯦ꯫ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯂꯩꯅ ꯂꯩꯅ ꯃꯌꯨꯝ ꯄꯥꯟꯊꯣꯛꯄ ꯉꯝꯃꯤ ꯃꯦꯝꯊꯣꯏ꯫ ꯅꯍꯥꯛꯇꯤ ꯃꯤ ꯅꯠꯇꯤꯌꯦ, ꯁꯥꯅꯦ, ꯁꯥ꯫ ꯅꯍꯥꯛꯅ ꯉꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯅꯤ ꯈꯟꯗꯨꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯐꯪꯗꯅ ꯅꯪ ꯀꯞꯇꯨꯅ ꯂꯦꯟꯕ ꯑꯣꯏꯌꯨꯀꯣ꯫ ꯃꯁꯦ ꯅꯅꯦꯝ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯇꯧꯕ ꯁꯥꯅꯤ꯫ ꯂꯦꯝꯅꯃꯛ ꯐꯪꯕ ꯑꯣꯏꯌꯨꯀꯣ, ꯅꯪ ꯐꯪꯕ ꯑꯣꯏꯌꯨ." "ꯈꯪꯗ꯭ꯔꯦ ꯏꯃꯥꯕꯣꯛ, ꯑꯩꯈꯣꯏꯁꯨ ꯃꯥꯂꯦꯝꯒꯤ ꯈꯟꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯆꯥꯁꯤꯗ ꯐꯥꯎꯔꯝꯒꯗꯕ ꯆꯩꯅꯥꯗꯣ ꯈꯜꯂꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯦꯝꯊꯣꯏ, ꯅꯍꯥꯛꯁꯤ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅꯁꯨ ꯊꯦꯜꯂꯤꯗ꯫ ꯅꯆꯥꯁꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯦꯛꯇ ꯑꯣꯟꯈꯤꯕ ꯉꯝꯃꯤꯗꯀꯣ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯅꯨꯄꯤꯅꯤꯗꯀꯣ ꯅꯍꯥꯛꯁꯦ." ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯗꯤ ꯑꯁꯨꯝ ꯆꯠꯈ꯭ꯔꯦ ꯈꯥꯝꯕ ꯌꯥꯗ꯫ ꯃꯃꯥꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯃꯥꯂꯦꯝꯒꯤ ꯏꯃꯨꯡ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯈꯝ ꯊꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯋꯥꯈꯜꯅ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯃꯕꯣꯛ ꯊꯥꯔꯤꯛꯁꯨ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯖꯤꯜꯂꯤ꯫ "ꯏꯕꯣꯛ, ꯑꯩ ꯉꯁꯤꯗꯤ ꯏꯕꯣꯛꯇ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦꯕ." "ꯏꯕꯣꯛꯀꯤ ꯊꯣꯏꯕꯤ, ꯀꯔꯝꯕ ꯋꯥꯐꯝꯅꯣꯅꯦ? ꯍꯥꯏꯌꯨ ꯍꯥꯏꯌꯨ." "ꯏꯕꯣꯛ, ꯑꯩ ꯄꯥꯠꯀꯤ ꯍꯤꯊꯥꯡꯐꯝꯗ ꯉꯥ ꯂꯧꯕ ꯆꯠꯂꯨꯒꯦ꯫ ꯏꯟꯗꯣꯝꯆꯥ ꯊꯥꯔꯣꯅ ꯁꯦꯜ ꯍꯥꯟꯅ ꯄꯤꯗ꯭ꯔꯁꯨ ꯍꯤꯊꯥꯡꯐꯝꯗꯒꯤ ꯉꯥꯃꯤꯁꯤꯡꯅ ꯄꯨꯔꯛꯄ ꯉꯥꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯌꯣꯟꯕꯗꯣ ꯁꯦꯟꯗꯣꯡ ꯌꯥꯝ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯕꯣꯛ, ꯑꯩꯈꯣꯏꯅꯒꯤ ꯍꯤꯡꯅꯕꯒꯤ ꯎꯄꯥꯏ ꯑꯝꯇ ꯎꯗ꯭ꯔꯦ꯫ ꯌꯥꯕꯤꯗꯕ ꯇꯧꯕꯤꯒꯅꯨ ꯏꯕꯣꯛ꯫ ꯍꯧꯖꯤꯛꯇꯤ ꯅꯁꯨꯁꯨ ꯆꯥꯎꯔꯦ꯫ ꯏꯃꯨꯡ ꯑꯁꯤ ꯊꯧꯗꯥꯡꯁꯦ ꯅꯁꯨꯅ ꯑꯃꯨꯛ ꯄꯨꯖꯔꯒꯦ ꯏꯕꯣꯛ." "ꯏꯕꯣꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕꯤ, ꯏꯕꯣꯛꯄꯨ ꯀꯔꯤ ꯄꯥꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕꯅꯣ? ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯍꯥꯛꯅ ꯊꯣꯛꯍꯟꯕꯅꯤꯀꯣ꯫ ꯅꯁꯥꯒꯤꯗ ꯈꯟꯗꯨꯅ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥ ꯑꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯗ ꯐꯥꯎꯗ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯌꯨꯝ ꯄꯥꯟꯕ ꯉꯝꯕꯤ ꯅꯍꯥꯛꯁꯦ ꯃꯃꯥꯅꯤꯀꯣ ꯅꯪ꯫ ꯅꯪꯒꯨꯝꯕꯤ ꯈꯔ ꯑꯁꯤꯅ ꯅꯨꯄꯤ ꯍꯥꯏꯕ ꯐꯨꯔꯨꯞꯁꯦ ꯆꯦꯟꯊꯍꯟꯕꯅꯤ꯫ ꯃꯁꯥꯒꯤꯗꯃꯛ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥ ꯑꯃ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯈꯤꯕ ꯄꯥꯝꯃꯨꯕ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯁꯨ ꯑꯁꯤꯒꯤꯗꯤ ꯀꯗꯥꯏ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯅꯆꯥꯁꯤꯒꯤ ꯀꯨꯝꯍꯩꯁꯦ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥꯅꯦ ꯅꯪꯕꯣ?" "ꯏꯕꯣꯛꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯁꯨ ꯑꯩꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯀꯅꯥꯅ ꯍꯥꯞꯄꯤꯒꯅꯤ? ꯑꯩꯒꯤ ꯏꯃꯥ ꯁꯤꯈ꯭ꯔꯦ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯃꯥ ꯃꯍꯥꯛ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯂꯔꯣꯏ꯫ ꯑꯩꯒꯤ ꯏꯄꯥꯗꯣ ꯍꯤꯡꯗꯨꯅ ꯂꯩꯔꯒ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕꯤ ꯏꯃꯥ ꯃꯍꯥꯛ ꯑꯣꯏꯅ ꯁꯤꯔꯝꯂꯕꯗꯤ ꯉꯁꯤ ꯂꯩꯀꯥꯏ ꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯤꯕꯁꯦ ꯈꯨꯝꯂꯝꯂꯣꯏ꯫ ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯒ ꯂꯤꯆꯠ ꯆꯠꯇꯕꯤ ꯃꯍꯥꯛꯇꯣ ꯏꯃꯥꯅꯤ ꯍꯥꯏꯕ ꯐꯥꯎ ꯑꯩ ꯏꯆꯤꯜꯁꯤꯅ ꯄꯟꯕ ꯐꯥꯎꯕ ꯇꯨꯀꯠꯆꯩ ꯏꯕꯣꯛ꯫ ꯏꯕꯣꯛꯀꯤ ꯊꯣꯏꯕꯤ, ꯏꯁꯨꯒꯤ ꯄꯨꯛꯅꯤꯡ ꯏꯕꯣꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯕ ꯅꯠꯇꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯕꯣꯛ ꯀꯞꯂꯔꯣꯏ꯫ ꯏꯁꯨꯒꯤꯗꯃꯛ ꯏꯕꯣꯛꯅ ꯄꯥꯝꯕꯣꯝ ꯇꯤꯡꯒꯅꯤ꯫ ꯏꯁꯨꯒꯤꯗꯃꯛ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯅꯕꯨꯛ ꯑꯩ ꯂꯩꯔꯤ꯫ ꯐꯔꯦ, ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯔꯦ꯫ ꯏꯁꯨꯅ ꯍꯤꯊꯥꯡꯐꯝꯗ ꯉꯥ ꯂꯧꯕ ꯆꯠꯄꯗꯣ ꯅꯊꯟꯇ ꯆꯠꯄꯗꯤ ꯑꯕꯣꯛ ꯀꯌꯥ ꯄꯥꯝꯗꯦꯅꯦ꯫ ꯀꯅꯥꯒ ꯆꯠꯃꯤꯟꯅꯒꯅꯤ? "ꯏꯕꯣꯛ, ꯑꯗꯨꯒꯤꯗꯤ ꯋꯥꯎꯔꯅꯨ꯫
ꯃꯈꯥꯒꯤ ꯅꯤꯄꯥ ꯁꯣꯠꯀ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯏꯊꯣꯝꯇ ꯅꯠꯇꯦ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯐꯔꯦ ꯏꯕꯣꯛꯁꯨ ꯌꯥꯔꯦꯀꯣ ꯑꯗꯣ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯄ ꯌꯥꯗꯦꯀꯣ ꯏꯕꯣꯛꯀꯤ ꯊꯣꯏꯕꯤ ꯍꯣꯏ ꯏꯕꯣꯛ ꯅꯁꯨ ꯏꯕꯣꯛꯅ ꯄꯥꯝꯗꯕ ꯑꯝꯇ ꯇꯧꯖꯔꯣꯏ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯥꯂꯦꯝ ꯄꯥꯠ ꯇꯝꯅ ꯂꯥꯛꯏ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤꯁꯤꯡꯅ ꯃꯥꯂꯦꯝꯕꯨ ꯎꯕꯗ ꯍꯥꯏꯅꯍꯧꯔꯤ ꯑꯄꯤꯛꯄꯤꯅ ꯍꯦꯟꯕꯤ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯦꯝꯊꯣꯏ ꯍꯥꯏꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ ꯁꯤꯕꯨ ꯃꯁꯤꯁꯨ ꯂꯩꯀꯥꯏꯁꯤꯗ ꯑꯃꯨꯛ ꯆꯥꯕ ꯍꯧꯔꯛꯂꯤꯅꯤ ꯃꯁꯤꯅ ꯀꯔꯝꯕ ꯇꯧꯗꯣꯏꯖꯥꯠꯅꯣ ꯃꯁꯤꯅꯅꯦ ꯃꯃꯥꯒꯤ ꯂꯤꯆꯠ ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯑꯃꯨꯛ ꯍꯦꯟꯗꯣꯏꯅꯤ ꯎꯔꯦꯗꯅ ꯃꯁꯛ ꯑꯁꯦ ꯅꯨꯄꯥ ꯐꯥꯕ ꯌꯥꯝ ꯍꯩꯒꯗꯕꯤ ꯁꯛꯇꯥꯅꯤ ꯇꯥꯔꯤꯁꯦ ꯌꯥꯝ ꯂꯥꯟꯖꯅꯕꯤ ꯌꯥꯝ ꯏꯪ ꯇꯞꯄꯤ ꯁꯥꯗꯅ ꯆꯠꯂꯤꯁꯦ ꯀꯔꯤ ꯇꯣꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅꯦ ꯕꯦꯝꯃ ꯏꯆꯥ ꯅꯨꯄꯥꯁꯤꯡꯁꯤ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤꯀꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯂꯥꯡꯗ ꯊꯨꯗꯅꯕ ꯀꯔꯤꯅꯣꯃꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯗꯣꯏꯅꯤ ꯃꯁꯤꯁꯨ ꯃꯃꯥꯒꯤ ꯃꯆꯥ ꯎꯒꯤ ꯃꯍꯩ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯑꯩꯗꯤꯅꯦ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯒ ꯏꯃꯧ ꯑꯣꯏꯅ ꯄꯨꯔꯛꯂꯕ ꯈꯨꯗꯛꯇ ꯁꯤꯖꯈꯤꯒꯦ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩꯗꯤ ꯈꯨꯗꯛꯇ ꯁꯤꯖꯈꯤꯒꯦ ꯍꯥꯏꯕꯤꯅ ꯍꯥꯏ ꯕꯦꯝꯃ ꯅꯪꯕꯨ ꯃꯦꯝꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ ꯅꯪꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯏꯅꯣ ꯍꯥ ꯏꯅꯦ ꯑꯩ ꯄꯥꯠꯇ ꯆꯠꯂꯤꯕꯅꯤ ꯍꯣꯏ ꯃꯥꯅꯤ ꯃꯦꯝꯊꯣꯏꯒꯤ ꯃꯆꯥꯅꯤ ꯄꯥꯠꯇꯗꯤ ꯀꯩꯗꯧꯕ ꯄꯥꯠ ꯇꯥꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯄꯥꯈꯪ ꯃꯆꯥꯁꯨ ꯌꯥꯝ ꯌꯥꯎꯔꯤꯕꯅꯤꯅꯦ ꯅꯃꯥꯒꯤ ꯂꯤꯆꯠ ꯂꯧꯗꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯄꯥꯈꯪꯁꯤꯡꯗꯨꯗ ꯏꯔꯥꯡꯒꯤ ꯂꯥꯡ ꯑꯃꯨꯛ ꯊꯥꯛꯂꯨꯅꯨꯀꯣ ꯑꯇꯩ ꯂꯥꯏꯔꯤꯅꯦ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯌꯥꯎꯔꯤꯕꯅꯤꯅꯦ ꯍꯥꯏ ꯅꯪ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯀꯅꯨꯀꯣ ꯍꯌꯦꯡꯈꯩꯗꯤ ꯅꯁꯛꯇꯣ ꯂꯩꯀꯥꯏꯁꯤꯗ ꯎꯠꯂꯛꯀꯅꯨ ꯀꯤꯖꯩ ꯅꯁꯛꯇꯣ ꯉꯝꯃꯨ ꯇꯣꯛꯅ ꯉꯝꯃꯤ ꯍꯥꯏꯕ ꯅꯨꯄꯤ ꯃꯊꯟꯇ ꯄꯥꯠꯇ ꯆꯠꯂꯤꯕꯁꯤꯕꯣ ꯍꯣꯏ ꯏꯕꯦꯝꯃ ꯅꯈꯣꯏꯅ ꯃꯥꯅꯆꯥꯒꯤ ꯃꯤꯠ ꯑꯗꯨꯗꯅꯦ ꯅꯨꯄꯥ ꯅꯍꯥꯁꯦ ꯉꯥꯃꯨ ꯑꯣꯏꯅ ꯎꯔꯤꯕꯅꯤꯅꯦ ꯍꯥ ꯂꯥꯏꯀꯤꯗꯤ ꯅꯈꯣꯏ ꯀꯤꯔꯦꯍꯦ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯨ ꯄꯥꯗꯒꯅꯦ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯆꯠꯂꯨꯅꯦ ꯃꯌꯨꯝꯗ ꯃꯁꯤ ꯃꯥꯂꯦꯝ ꯏꯀꯥꯏꯕꯅ ꯀꯞꯂꯦ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯀꯔꯤꯁꯨ ꯈꯥꯝꯕ ꯂꯩꯇꯦ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯆꯠꯅꯈꯤ ꯃꯥꯂꯦꯝ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯥꯁꯣꯠꯅ ꯃꯥꯂꯦꯝꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯨꯕꯅꯣꯅꯦ ꯐꯅꯗꯤ ꯃꯀꯨꯏꯔꯦ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯃꯥꯒꯤ ꯉꯥ ꯁꯔꯨꯛꯁꯨ ꯑꯩꯅ ꯂꯧꯁꯤꯜꯂꯛꯂꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯉꯥꯁꯦ ꯑꯩꯅ ꯄꯨꯂꯞ ꯑꯣꯏꯅ ꯌꯣꯜꯂꯨꯕ ꯍꯥꯏꯗꯨꯅꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯕꯨ ꯃꯁꯥꯒ ꯉꯝꯗꯗꯨꯅ ꯂꯩꯈ꯭ꯔꯕ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯍꯣꯔꯦꯟ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯗ ꯍꯪꯂꯨꯔꯒꯦ ꯐꯔꯦ ꯊꯦꯡꯈ꯭ꯔꯦꯅꯦ ꯑꯩꯁꯨ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯂꯒꯦ ꯊꯥꯔꯤꯛꯅ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯁꯤꯡꯁꯦ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯉꯥꯛꯇ ꯃꯉꯥꯏ ꯅꯠꯇꯦ ꯑꯩꯒꯤ ꯏꯁꯨꯁꯤꯅ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯇꯧꯔꯨꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯏꯁꯨ ꯂꯩꯁꯥꯕꯤ ꯑꯁꯤꯗ ꯑꯗꯨꯛ ꯀꯟꯕ ꯋꯥꯍꯩ ꯉꯥꯡꯂꯛꯄꯀꯣ ꯍꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯃꯟꯗꯦ ꯑꯩꯅ ꯏꯁꯥꯁꯦ ꯀꯜꯂꯝꯂꯕ ꯊꯥꯔꯤꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯜꯂꯝꯒꯗꯕꯅꯤ ꯃꯤꯋꯥ ꯉꯥꯡꯂꯒ ꯄꯨꯛ ꯊꯟꯕꯁꯤꯡꯗꯣ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯦ ꯃꯦꯝꯊꯣꯏ ꯅꯍꯥꯛꯅꯅꯤꯀꯣ ꯅꯪꯅ ꯁꯨꯈꯠꯂꯝꯕ ꯃꯩ ꯑꯁꯤꯒꯤ ꯃꯩꯁꯥꯅꯤ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯤ ꯅꯁꯥꯁꯤꯒꯤ ꯃꯊꯛꯇ ꯇꯥꯍꯟꯕꯤꯔꯦꯗꯀꯣ ꯅꯍꯥꯛ ꯑꯁꯦ ꯃꯃꯥ ꯑꯃꯅꯤꯀꯣ ꯄꯥꯁꯣꯠꯅ ꯑꯕꯣꯛ ꯑꯩ ꯂꯥꯛꯆꯔꯤꯌꯦ ꯃꯥꯂꯦꯝꯕꯨ ꯃꯁꯥ ꯉꯝꯗ꯭ꯔꯕꯔꯣ ꯄꯥꯠꯇ ꯂꯥꯛꯎ ꯍꯥꯏꯔꯝꯂꯒ ꯃꯥꯗꯤ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯗ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯍꯪꯂꯨꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯕ ꯃꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯁꯣꯠ ꯂꯥꯎ ꯏꯕꯣꯛꯀ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯎꯋꯣ ꯏꯁꯨ ꯊꯣꯏꯕꯤꯗꯣ ꯀꯔꯤꯁꯨ ナꯗꯦ ꯉꯁꯥꯏꯗꯣ ꯃꯥꯁꯨ ꯄꯥꯠꯇ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯏꯁꯨꯕꯨ ꯊꯤꯅ ꯉꯥꯡꯂꯛꯂꯒ ꯄꯥꯠ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯇꯥꯜꯂꯛꯏ ꯍꯥꯏꯅꯦ ꯅꯃꯥꯒꯨꯝꯅ ꯅꯨꯄꯥ ꯐꯥꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯀꯥꯏꯗꯅ ꯌꯥꯝꯅ ꯇꯩ ꯋꯥ ꯃꯌꯥꯝ ꯉꯥꯡꯂꯛꯏ ꯍꯥꯏꯗꯅ ꯏꯁꯨ ꯑꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯤ ꯉꯁꯥꯏꯗꯒꯤ ꯀꯞꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯈ꯭ꯔꯦ ꯏꯕꯣꯛ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯥꯁꯣꯠ ꯀꯔꯤ ꯃꯈꯣꯏꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯗꯨꯛ ꯎꯁꯤꯠꯇ꯭ꯔꯤꯕ ꯈꯪꯉꯤ ꯍꯌꯦꯡꯗꯤ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯅꯤ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯡꯁꯦ ꯀꯩꯅꯣꯃꯅꯤ ꯏꯕꯣꯛ ꯃꯤꯅꯨꯡꯁꯤ ꯍꯥꯏꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯑꯉꯝꯕ ꯁꯦꯠꯇꯨꯅ ꯆꯥꯅꯔꯦ ꯑꯉꯥꯡ ꯑꯁꯤꯅ ꯏꯃꯨꯡ ꯄꯨꯖꯔꯤꯕꯁꯦ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯗꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯒꯤ ꯃꯍꯨꯠ ꯑꯊꯤꯕ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯆꯩ ꯊꯥꯡꯗꯨꯅ ꯉꯥꯡꯂꯛꯂꯤꯕꯅꯤꯗꯣ ꯑꯕꯣꯛ ꯃꯥꯂꯦꯝꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯣ ꯏꯕꯣꯛꯅ ꯍꯣꯏ ꯏꯕꯣꯛ ꯀꯧꯒꯦꯀꯣ 이보기 토이비야 나니 빠소 락리냐 낭부 아무도 돌아오냐 따라브로 이보기 토이비야 이네 락비리브라 호이 이네 락리에 하이 아빵비 까리게 똑복ning 손타리브노 하 이모기도 이네 레리 마코이네 빵떡떡 뭐야브로 하이행디냐 아이게 보내사시고 이네 아이 마코이네 사오버 렉티 아이나 떠오르바나 미나 티나이락리바나 마시 뽕나막세 ꯑꯩꯒꯤ ꯏꯃꯥ ꯃꯍꯥꯛꯅ ꯊꯣꯛꯍꯜꯂꯝꯕꯅꯤ ꯃꯁꯤꯅꯤ ꯃꯆꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯃꯍꯥꯛꯅ ꯊꯝꯕꯤꯔꯝꯕ ꯈꯨꯗꯣꯜ ꯍꯥꯏꯕꯗꯣ ꯏꯅꯦ ꯃꯥꯂꯦꯝ ꯀꯞꯀꯅꯨ ꯏꯅꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯁꯦ
เสียสิแล้วสิโลนั่งงะอินเนียนโยนปีรักลีบันมาสีน่ะนากิเสียดงนี้งากิเสียสุอินเนียนลอยน่ะปีรำลับนี้อะดูดินาสีกีดีไอสุดละเกโกให้ยังงั้นตาจัลละสิโกงาครยามน่ะเล่าพังเอานั่นน่ะบ่โอ้ยนี่กันตะลักเสระเกปัสสาวะอิสาดานี่ไอคุยบุนุสีบีบสิอีบัวมาสีดีไอน่ะอีมาวุสิกิตกพุ่มทุกปนีไอยังมุสเลโกบัวตัวมาไอมานั่งมุลาวนี่อีมุงเด็กกันอีตัวบุนุว่าไอเกลาวนี่ตัวมีน่ะกันอีโนไม่เดียดเน็ตปีริบสิบัวตั้มเน็กน่าเรสุวะสาวกาเรสุวะว่ากี่ว่าสัตว์มันน่ะบสิดาเฮกตะละไวลุตัวลักลีบสิกันอีกิโนไฮบะเอ้ยมาฮันุทังกสิดาน้ำมิตรสิ่งถูกกันอีโกเซ็กซี่หรือไฮริบสิน่าซาสุนิงเดบะตัวนั้นบะสักพันจะบ่มาเลยบุดูก็ได้สักกี่บุกฮะมาสักตัวเอาบุดีกี่กงทุรฮัจิลักจีดาก็ได้จะรีบโนสุขังเดมาสิกางางสินตัวริสิฮัจินี่ปะคุมตัวมาดูมามึงอีสับเจ้าปะคุมนี่น่าซามังหันบัดมาน่าหักเจ้าน่ะมาเตียงปังลิบนี่ฮะปังลิบเนี่ยบะโอเคโนอาสวยบะคุดิ้งบุนะมาอ้อยเบแต่กี่สรุปเห็นบัดดีไอ้ยาจันยังดิให้ริบสินี่ก็มวยปะบงสูน่าซานุปาสินะให้ไปเต้าครีบตัวนี้เขาจิพัลลักจะประกันนะสิเดนะมาไอ้เนี่ยถูกกันบันนี้ไก่นะให้บันนี้ให้พี่เด็กกันเฮ้ยตานิ่งเด็กก็นั่งอยู่วะดูมาอีกแบบเซ่มาซาตะกี้ม่วงมาตัวยิงแล้วก็ทีมน้องเดินลุยน่ะกันแต่บัดอับพามาซาโมเห็นแบบเซ่มาอีกแบบมาฮักกี้อาโซบันนั้นเท่าดังสังลีบันนี้เนี่ยมาดูดีนะดิน่าซานุปาสินะพี่วายแบบเซ่มานั่งปีดิฮะน่าทรอไอ้เนี่ยขังลำหน่อยขันปะไอ้สุยิงลีบันนี้อุสินนั่นขังสินั่นเด้อมีวายแบบกี่ปุ่นสีบัวตั้มบังกับเราไอ้คุยน่ะก๊อกสิครับมาหักเนี่ยต้องหงด้วยสิใครยังไงบ้างฮะถ้าบักสัวมันจะสู้ไปดิอ้าวผมจะดิ่งลีบลุยน่ะตีน่ะรีบมาน่ะบันนี้ไก่ตัวรีตัวน่ะยันเล็กมันบังกันอ่ะพะบะสุนิงบัมแต่ยาวดิอิสาสุมิสาสุจับมันแค่น่ะบันเลยดิเฮ้ยมวยบ่มึงให้ตัวลุยน่ะสุมาไอ้เนี่ยพัดแต่บัดกี้มังมันมันโหอีเดโกอิสาสนึกว่าเขาตาจีบเสียไอ้กินบีสินสุมารุนี่ว่ามันแต่ให้น่ะบัดตาน่ะบัยดิมันทุกไปกี่ไรบักนี่เด็กกูตัวมาเลยกี่ไรบักเสียส่วนนิ่งเดามาเต้าหุ่มดูตัวเรียนมาเป้าเด็กพัมเล็กวาริมเต้ารีมาลังบันอีเต้ามังเขาสิกเสียดีงาเรียนตัวยับจะนิ่งอีด่าคุยไปเลยไอ้เนี่ยจะนิ่งไงสิอะดอกไอ้คุยมาเนอะทุ่งน้ำด้วยเสียหังเดินกันน่ะดีหังกำไอ้ดิเนี่ยจ้ากระซักดูตันละมันนี่เสียงมังงานโหดูดิจับมันเลยแค่น่ะไปเลยเด็กกูนุ้ยเก๋คุยกันดิหังกำทุ่งมาซ้ำมันเนอะไอ้คุยเสียไอ้คุยกี่สันนังไม่มาเลยบ่ต่อมาดูไหนสิคุยตาดรำเนี่ยสิไอ้อยู่ไม่ยามสันนัดเต็มมือเจ้านะดูไอ้ดีอินช่างกูพิจารณาไอ้ดีอินช่างกี่มาพูดอิสิ่งเนี่ยมาพูดสิเลยสิพันธุ์มาคุยไอ้คุยมาไหนสิยามดูสิบุษบาอินช่างกี่มาพูดอิสิ่งกูเนี่ยพิจารณาเขาเจ้าสิไอ้ทว่ายังดูไว้ดีมาลังมันมาดูที่เปรานี่ต่อนั่งดูสามีปังเด็กอามังมันจะสวยนั่นพัมลงวันนี้บุญอะดอกอีเต้าเนี่ยไอ้คุยสิลูกพี่กับนักทีรุ่งใส่นุ่งมันจะสู้ว่าสิ่งมันรำได้นะดิมาดิไอ้คุยสิก็ไม่ต้องใส่หรอกมางานโอ้การมันนุ่งพี่เนอะไอ้คุยดีอะไรตัวเนาะไอ้คุยดีเล็กไก่สิเด้อสุนิงเดนะมิงเสียไก่มิงเสียเขาสิกินนุ่งพี่สิงเสียอ่ะบังจะเลยจับมันสุนิงเดมันนุ่งปาดิยุ่งปาด้วยเชื่อกูดิอีน่าคุณมันนุ่งปากีคุณชูพี่อุจจาระกินขันมันนุ่งพี่อย่างตั้งไงรำนี่อีต้องมุสาวนุ่งพี่ยังงานกี่ดีไอ้คุยกินเนี่ยหายตัวเนอะลายนั่นเนี่ยมันน่าปังพี่เด้อมากอกสักวิรมันดีสวยนั่นทำวิรมันนี่ให้มาไอ้ท่าสิไอ้คุยสุนุปานี่เก่งอาศัยให้ตัวน่ะอมุกนกวารีมุกษาอาหุ่มตัวนุ่งไงดิปัสสาวะมาเลี้ยมงั้นสิดีงาขยำแล้วห้องน่ะบางคนน่ะสิโกมีน่ะงามันไม่ยากดิโกคุยนี่งั้นสิดีขยำแล้วห้องสิเสียงโดนเครนน่ะพังน่ะบ่ให้บีน่ะให้ปัสสาวะนั่งน่ะมาสิกางๆพี่เสียกันดีไอ้คุยรบน่ะปุ๊สิหลักลิบเนาะเล็กไก่เสียอีร่างเล็กไก่หัวทุบปีกขันลิบรอไก่หนุ่ยสิให้เบียการีว่าตาคนด่านอสุกทุกข์สบะอิสิบุถ้าพวกอัปตะเลยจับรอลำบิลำเจ้าสิดาอารักปมีขันน้ำบ่าวบิริบสิบะอิสิบุกายามลำจัดจุ่มบิโนนักกุลลอยนักขังมาสั่นอ่างสินนักคุยดาการีอากายไปตามรำลำบะเกมาตุ้งดาดีอดูกุมบะพี่สิตะไปหัวงางดอไอ้คุยดังงบิระกันการีไอ้ยิลำจัดนักไอ้ดาวนั่นฮะนั่งน่ะมากีสังทองน่ะเลี้ยบลิบเสียมากีนุปะนั่งน่ะสิบิริรอมียิเลยใกล้ได้หลักเลยค่ะนั่งน่ะเผาสารีปนิเนี่ยฮะนั่งน่าซ้ำตัวนี่พ่อยดัดดูนะพ่อยดัดว่าให้เปล่าบะฮ่านั่งน่ะไอ้กี่สัมพ่อยระกะไอ้ดีจะกุยสารกันเลยนะนี่เหรออีสิ่งนั้นเนี่ยนุ้ยตาเดินเลยรีบเสียนุ้ยตาเดินเสียมารีสูบดูปานี่ให้น่ะตาซะบะ
ꯈꯪꯕꯤꯔꯦꯀꯣ ꯏꯆꯦ ꯃꯤꯒꯤ ꯃꯁꯨꯃꯥꯡ ꯁꯤꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯁꯥꯒꯤ ꯑꯁꯣꯏꯕꯗꯣ ꯍꯥꯟꯅ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯀꯣ ꯃꯥꯂꯦꯝ ꯂꯥꯎ ꯆꯠꯂꯁꯤ ꯏꯀꯥꯏꯗꯕꯤꯁꯤꯡꯁꯤ ꯀꯣꯟꯁꯤꯟꯅꯔꯤꯉꯩꯗꯅꯦ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ ꯂꯥꯎ ꯂꯥꯎ ꯏꯅꯦꯒꯤ ꯇꯨꯡ ꯏꯜꯂꯛ ꯍꯥꯏꯕꯤꯅ ꯀꯌꯥꯗꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯩꯕꯨ ꯀꯌꯥꯗ ꯊꯤꯅ ꯂꯥꯛꯆꯈ꯭ꯔꯕꯅꯣꯕ ꯉꯁꯤꯁꯦ ꯑꯩꯅꯦ ꯈꯣꯏꯗꯧꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯒꯗꯧꯔꯤꯗ ꯉꯁꯤꯁꯦ ꯏꯅꯦ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯄꯦꯟꯕꯁꯨ ꯄꯣꯛꯏ ꯏꯅꯦꯒꯨꯝꯕꯤ ꯑꯃ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯖꯔꯝꯂꯕꯗꯤ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯝꯒꯗꯕꯅꯣ ꯏꯅꯦꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯁꯤꯒꯨꯝ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯗꯨꯅ ꯆꯦꯜꯂꯝꯂꯕꯗꯤ ꯉꯁꯤ ꯃꯆꯥꯏꯕꯨ ꯃꯤꯅ ꯊꯤꯅ ꯍꯥꯏꯅꯔꯤꯕꯁꯦ ꯍꯥꯏꯅꯔꯝꯂꯣꯏꯀꯣ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜꯂꯣꯟ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯑꯩꯅ ꯅꯤꯡꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯊꯨꯡꯂꯝꯂꯕꯗꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ ꯅꯃꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯀꯔꯤꯒꯤ ꯏꯃꯧꯅ ꯋꯥꯖꯔꯨꯅꯤ ꯏꯃꯧꯒꯤꯗꯃꯛ ꯏꯅꯦ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯀꯥꯎꯒꯅꯨꯀꯣ ꯃꯇꯝ ꯀꯧꯕꯤ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯊꯧꯁꯤꯡ ꯊꯧꯒꯥꯏꯁꯤ ꯑꯉꯛꯄꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯍꯥꯏꯗꯨꯅ ꯃꯇꯝ ꯃꯥꯕꯨ ꯃꯔꯣꯜ ナꯏꯅ ꯄꯨꯗꯨꯅ ꯆꯠꯂꯤ ꯅꯍꯥꯛꯀꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯎꯔꯤ ꯑꯃꯨꯛꯁꯨ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯁꯥꯟꯅꯔꯤ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯇꯥꯏꯕꯪ ꯐꯝꯕꯥꯛ ꯑꯁꯤꯗ ꯄꯨꯟꯁꯤ ꯀꯧꯕ ꯃꯥꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎ ꯃꯥꯂꯦꯝ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯤ ꯌꯥꯝ ꯄꯥꯈꯠꯅ ꯃꯥꯏꯀꯩ 10 ꯄꯨꯝꯕ ꯃꯝꯁꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯊꯟꯇ ꯃꯉꯥꯏꯔꯦ ꯃꯉꯥꯜ ꯀꯩꯊꯦꯜ ꯇꯥꯕ ꯂꯝꯕꯤ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯌꯥꯝ ꯁꯥꯎꯅ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯔꯤ ꯃꯌꯨꯝꯗꯒꯤ ꯃꯄꯥ ꯃꯃꯥꯒ ꯁꯥꯎꯅꯔꯒ ꯊꯣꯔꯛꯂꯤꯕꯅꯤ ꯃꯍꯥꯛ ꯌꯨꯝꯗꯒ ꯇꯥꯟꯁꯤꯜꯂꯣꯏ ꯃꯆꯥ ꯑꯩꯉꯣꯟꯗꯕꯨ ꯃꯥ ꯄꯥꯄꯤꯖꯅ ꯅꯪꯅ ꯁꯤꯖꯈ꯭ꯔꯣꯅꯦ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯄꯥ ꯃꯃꯥꯅꯣꯕꯨ ꯃꯆꯥꯗꯨꯕꯨ ꯑꯁꯨꯛ ꯀꯟꯕ ꯋꯥꯍꯩ ꯍꯥꯏꯕ ꯈꯪꯅꯤ ꯑꯩꯁꯨ ꯏꯊꯟꯇ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦꯕ ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯕꯨ ꯅꯣꯡꯁꯨ ꯑꯔꯣꯏꯕꯤꯗ ꯃꯪꯁꯤꯜꯂꯛꯂꯤ ꯑꯁ ꯅꯨꯃꯤꯠꯁꯤꯁꯨ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯕꯒ ꯑꯣꯟꯊꯣꯛꯄꯅꯤ ꯉꯁꯤꯁꯦ ꯏꯅꯦ ꯄꯁꯨꯁꯨ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦ ꯃꯁꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅꯤ ꯁꯨꯔꯝꯂꯕꯗꯤ ꯈꯔꯁꯨ ꯐꯔꯝꯒꯗꯕꯅꯤ ꯑꯩꯗꯤ ꯀꯔꯝꯅ ꯆꯠꯀꯅꯤ ꯌꯨꯝ ꯌꯧꯒꯗꯕꯁꯨ ꯐꯅꯌꯥꯝꯅ ꯋꯥꯠꯂꯤ ꯇꯧꯔꯤꯁꯦ ꯀꯅꯥꯅꯣꯅꯦ ꯑꯃꯝ ꯃꯔꯛꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ ꯑꯁꯤ ꯃꯤꯗꯤ ꯃꯥꯟꯗꯦ ꯅꯨꯄꯤꯒꯤ ꯁꯕꯥꯁꯨ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ ꯑꯣ ꯑꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕ ꯁꯨꯝ ꯅꯧꯁꯤꯜꯂꯛꯏ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯁꯤꯔꯁꯤ ꯆꯪꯉꯁ ꯀꯅꯥꯅꯣ ꯑꯗꯨ ꯂꯥꯛꯏꯗꯣ ꯍꯥ ꯃꯤꯔ ꯂꯥꯏꯔ ꯍꯥ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯌꯨꯝ ꯂꯝꯕꯤ ꯂꯥꯛꯆꯕꯅꯤ ꯑꯩ ꯂꯥꯏꯅ ꯆꯠꯂꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯊꯟꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯜꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗꯕ꯭ꯔꯣ ꯍꯥ ꯅꯍꯥꯛ ꯅꯨꯄꯤꯅꯤꯅꯦ ꯈꯔ ꯆꯦꯛꯁꯤꯜꯂꯨꯅꯦ ꯃꯇꯝꯁꯤ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤꯀꯣ ꯍꯣꯏ ꯈꯨꯔꯥ ꯅꯆꯥ ꯈꯪꯖꯔꯅꯤ ꯉꯁꯤꯗꯣ ꯑꯩꯒꯤ ꯉꯥꯟꯗꯣ ꯌꯥꯝꯃꯟꯈꯤꯕꯅ ꯂꯣꯏꯕ ꯉꯝꯗꯕ ꯑꯗꯨꯗ ꯊꯦꯡꯈꯤꯕꯅꯤ ꯍꯌꯦꯡꯈꯩꯗꯤ ꯊꯦꯡꯗꯅꯕ ꯍꯣꯠꯅꯖꯔꯒꯦ ꯏꯕꯦꯝꯃ ꯅꯪ ꯑꯩꯁꯦ ꯚꯥꯞ ꯑꯃꯗ ꯎꯈꯤꯗꯧꯔꯦ ꯑꯩꯁꯦ ꯄꯥꯈꯪꯅꯤꯀꯣ ꯈꯨꯔꯥ ꯅꯠꯇꯦ ꯑꯃꯝꯕ ꯑꯣꯏꯕꯒꯤ ꯁꯛ ꯎꯗꯕꯒꯤ ꯏꯕꯦꯝꯃꯅ ꯑꯩꯁꯦ ꯑꯍꯜ ꯑꯣꯏꯅ ꯎꯕꯤꯔꯝꯒꯅꯤ ꯏꯕꯨꯡ ꯅꯆꯜ ꯁꯣꯏꯈ꯭ꯔꯦ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯋꯥꯔꯧꯕꯤꯅꯨ ꯋꯥꯔꯧꯗꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯏꯆꯟꯕꯨ ꯅꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯒꯦꯀꯣ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯥꯂꯪꯕꯅ ꯑꯁꯦꯡꯕꯒꯤꯗꯣ ꯅꯨꯄꯤꯅꯤꯀꯣ ꯁꯦꯡꯂꯕ ꯅꯪꯒꯤ ꯋꯥꯁꯤꯕꯨ ꯐꯥꯒꯤ ꯇꯧꯗꯤ ꯅꯠꯇꯦꯀꯣ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗꯣ ꯊꯣꯛꯅ ꯃꯨꯖꯥꯎꯅ ꯍꯣꯏꯅꯤꯗꯣ ꯑꯩꯁꯨ ꯊꯥꯖꯕꯗꯦ ꯃꯁꯤꯒꯤ ꯀꯥꯇꯟ ꯑꯁꯤ ꯉꯥꯡꯂꯤꯕꯁꯦ ꯍꯥꯏꯗꯤ ꯒꯨꯍꯥ ꯑꯃꯠꯇꯗꯒꯤ ꯍꯪꯉꯣꯏ ꯎꯃꯤꯟꯅꯔꯤꯕꯅꯤꯅ ꯍꯥ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯅꯣꯏꯅ ꯈꯟꯅꯤꯡꯕ ꯈꯟꯖꯧ ꯃꯤꯅ ꯁꯦꯡꯕ ꯍꯥꯏꯔꯒ ꯁꯨꯝ ꯀꯔꯟ ꯉꯥꯡꯗ ꯂꯩꯗꯅ ꯅꯥꯞ ꯆꯥꯗꯕ ꯍꯣꯏ ꯑꯩꯒ ꯊꯦꯡꯅꯔꯤ ꯃꯤꯗꯣ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯁꯦꯡꯕ ꯂꯩꯁꯥꯕꯤ ꯀꯣꯛꯆꯥꯛ ꯑꯅꯤ ꯃꯥꯂꯪꯕꯅ ꯑꯗꯨꯗꯤ ꯃꯃꯤꯡ ꯍꯥꯏꯔꯣ ꯑꯁꯦꯡꯕꯅꯤ ꯑꯣꯏꯗꯕꯅꯤꯗꯣ ꯈꯪꯅꯕ ꯍꯣ ꯃꯥꯂꯦꯝ ꯀꯧꯋꯦ ꯈꯪꯉꯕꯣ ꯃꯤ ꯃꯁꯛꯀꯗꯤ ꯑꯔꯣꯏꯕꯤꯗ ꯃꯩ ꯇꯥꯏ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯁꯛꯇꯥꯗꯣ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯇꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯨꯖꯥꯎꯅ ꯁꯤꯌꯥ ꯌꯥꯝ ꯊꯥꯒꯠꯂꯤꯀꯣ ꯃꯥꯏ ꯀꯥꯏꯁꯦ ꯌꯥꯕꯖꯥꯠ ꯅꯠꯇꯦꯕ ꯑꯗꯣ ꯀꯔꯥꯏꯗꯒꯤ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ ꯑꯋꯥꯡ ꯈꯨꯟꯖꯥꯎꯗꯒꯤꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥꯗꯣ ꯃꯦꯝꯊꯣꯏ ꯀꯧꯏ ꯍꯥꯏ ꯃꯃꯥꯗꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯆꯩꯔꯥꯎ ꯆꯤꯡꯗꯒꯤ ꯅꯨꯄꯤ ꯃꯧ ꯅꯍꯥ ꯑꯃ ꯆꯦꯟꯈꯤ ꯇꯧꯕꯗꯣ ꯃꯈꯣꯏ ꯏꯃꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯇꯥꯎ ꯃꯁꯤꯒꯤ ꯈꯟꯕꯗ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯂꯪꯕꯅ ꯅꯨꯡꯉꯥꯏꯇꯕ ꯂꯥꯏꯔꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡ ꯏꯃꯥꯅ ꯌꯥꯔꯛꯀꯗꯧ ꯃꯥꯟꯗꯦ ꯏꯇꯥꯎ ꯃꯨꯖꯥꯎꯅ ꯃꯥꯟꯗꯦꯕ ꯏꯇꯥꯎ ꯃꯉꯥ ꯅꯪꯒꯤꯁꯦ ꯑꯣꯏꯅꯕ ꯈꯔ ꯋꯥꯠꯂꯤꯕ ꯇꯥꯅꯤꯡꯗꯦꯗ ꯃꯃꯥꯅ ꯐꯠꯇ꯭ꯔꯒ ꯃꯆꯥꯁꯨ ꯐꯔꯣꯏ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯃꯃꯥ ꯃꯄꯥ ꯐꯔꯒ ꯃꯆꯥ ꯃꯊꯣꯡ ꯆꯥꯗꯕ ꯃꯃꯥ ꯃꯄꯥ ꯐꯠꯇ꯭ꯔꯒ ꯃꯆꯥ ꯐꯕ ꯃꯌꯥꯝ ꯂꯩ ꯀꯩꯅꯣ ꯑꯩꯅ ꯂꯧꯗꯣꯏꯁꯦ ꯃꯃꯥꯗꯨ ꯅꯠꯇꯦ ꯃꯆꯥꯗꯨꯅꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯌꯥꯕ ꯌꯥꯗꯕ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯃꯥ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ ꯈꯜꯂꯤ ꯏꯇꯥꯎ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗꯒꯤ ꯑꯩ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯃꯍꯥꯛ ꯌꯥꯝꯅ ꯆꯝꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯉꯣꯟꯗ ꯅꯥꯄꯜ ꯌꯥꯎꯗꯦ
ꯑꯁꯨꯝꯕ ꯄꯥꯝꯖꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯨꯖꯥꯎꯅ ꯑꯗꯣ ꯅꯪꯒꯤꯗꯤ ꯅꯨꯄꯤ ꯂꯩꯔꯤ ꯑꯩꯈꯣꯏꯅꯤꯅ ꯑꯃꯨꯛ ꯀꯝꯗꯧꯕ ꯍꯧꯖꯤꯛꯄꯣ ꯑꯣ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯍꯦꯂꯣꯏ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗ 6ꯀ 8 ꯁꯨꯕꯤꯒꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯅꯤ ꯃꯗꯨ ꯑꯣꯏꯅ ꯀꯣꯏꯔꯣ ꯅꯈꯣꯏꯅꯤꯗꯤ ꯑꯗꯨꯅ ꯄꯛꯆꯔꯅꯦꯕ ꯃꯥꯂꯪꯕꯅ ꯃꯨꯁꯤ ꯀꯌꯥꯝ ꯅꯨꯡꯁꯤꯅꯤꯌꯣ ꯏꯇꯥꯎ ꯃꯨꯖꯥꯎ ꯃꯉꯥꯜꯁꯦ ꯑꯩꯈꯣꯏꯅꯤ ꯆꯪꯂꯒ ꯐꯥꯔꯁꯤ ꯑꯗꯨꯒ ꯇꯨꯔꯦꯜ ꯂꯪꯈꯠꯁꯤ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩ ꯆꯠꯂꯦꯍꯦ ꯅꯣꯏꯅ ꯂꯩꯍꯧꯔꯣꯀꯣ ꯃꯇꯥꯎ ꯑꯅꯤꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯇꯥꯟꯅꯈ꯭ꯔꯦ ꯃꯉꯥꯜꯁꯨ ꯑꯔꯩꯕꯤ ꯊꯥꯗꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯊꯥꯔꯤꯛꯅ 이보기 ꯊꯣꯏꯕꯤ ꯀꯔꯤ ꯑꯣꯏꯅ ꯊꯣꯡꯂꯒꯦ ꯏꯁꯨꯒꯤ ꯏꯟꯁꯥꯡꯕꯣ ꯑꯕꯣꯛꯅ ꯎꯇꯤ ꯑꯁꯪꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯉꯦ ꯎꯁꯣꯏꯁꯨ ꯌꯥꯎꯔꯤ ꯂꯐꯨ ꯊꯔꯣ ꯁꯤꯡꯖꯨ ꯑꯃꯁꯨ ꯇꯧꯔꯤ ꯉꯁꯤꯗꯤ ꯑꯕꯣꯛꯁꯦ ꯌꯥꯝ ꯍꯥꯎꯅ ꯄꯤꯖꯔꯒꯦꯅ ꯅꯁꯨꯅ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ ꯏꯁꯨꯒꯤ ꯃꯊꯦꯜꯁꯦ ꯑꯗꯣ ꯑꯕꯣꯛꯄꯨ 이수ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯉꯤ 이보 ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯩꯕꯨ ꯃꯤꯇꯣꯞ ꯇꯧꯅ ꯑꯩꯈꯣꯏ 이보ꯛꯁꯤꯗꯤꯕ ꯑꯗꯨꯗꯤ 이보ꯛ ꯍꯥꯏꯔꯒꯦꯀꯣ 이보ꯛꯀꯤ 이베ꯝꯃ 이수 ꯍꯧꯖꯤꯛꯇꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯦ ꯑꯗꯨꯅ 이보ꯛꯅ ꯂꯩꯔꯤꯉꯩ 이수나 ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯩꯈꯤꯕꯗꯣ 이보ꯛ ꯄꯥꯝꯃꯦ 이까ꯏꯒꯅꯨ 이수ꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯕꯗꯤꯅꯦ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯣ 이보ꯛꯀꯤꯗꯃꯛꯇꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨꯀꯣ 이보 ꯑꯩꯒꯤ ꯈꯪꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯩ ꯌꯨꯝ ꯄꯥꯟꯒꯦ ꯈꯟꯗ꯭ꯔꯦ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯌꯨꯝ ꯑꯁꯤꯗ 이보ꯛꯀꯤ ꯅꯔꯨꯝ ꯊꯨꯞꯆꯗꯨꯅ ꯅꯁꯨꯒꯤ ꯄꯨꯟꯁꯤꯁꯦ ꯂꯦꯟꯖꯔꯒꯦ ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯑꯁꯣꯟꯕꯤ 이보ꯛꯅ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯒꯅꯤ 이보ꯛꯅ 나수 다독두는 ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ 나수 ꯑꯩꯁꯨ 이보ꯛꯀꯤ ꯇꯨꯡ ꯁꯣꯏꯗꯨꯅ ꯏꯜꯂꯛꯀꯅꯤ 이보ꯛꯀꯤ ꯊꯣꯏꯕꯤ ꯍꯥꯏꯍꯩꯗꯦ ꯑꯗꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨꯀꯣ ꯀꯔꯤꯒꯤ 이보ꯛꯀꯤ ꯇꯨꯡ 인ꯒꯅꯤ 이보ꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯤ ꯂꯣꯏꯔꯛꯂꯕꯅꯤ 이수ꯒꯤꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤ ꯆꯠꯀꯗꯕ ꯂꯝꯕꯤ ꯌꯥꯝ ꯁꯥꯡꯂꯤꯕꯅꯤ ꯀꯔꯤꯒꯤ ꯇꯔꯥꯏꯅ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯒꯅꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨꯀꯣ 이보ꯛꯀꯤ ꯊꯣꯏꯕꯤ ꯃꯇꯝꯒ ꯁꯨꯝ ꯏꯔꯣꯏꯅꯗꯨꯅ ꯆꯠꯄꯅ ꯃꯉꯥꯜ ꯃꯥꯂꯦꯝꯁꯨ ꯈꯪꯅ ꯆꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯉꯥꯜ ꯃꯍꯥꯛꯀꯤ ꯂꯝꯆꯠ ꯁꯥꯖꯠ ꯂꯣꯏꯅ ꯑꯣꯟꯈ꯭ꯔꯦ ꯊꯕꯛ ꯄꯨꯝꯕ ꯁꯨꯕ ꯇꯟꯈꯤꯗ꯭ꯔꯤ ꯑꯐꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯦ ꯇꯣꯝꯕꯤ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯆꯥꯅꯤꯡꯕ ꯈꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯤꯅ ꯏꯆꯦ ꯇꯣꯝꯕꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯤꯔꯝꯃꯤ ꯍꯣꯏꯅꯦ ꯍꯥꯏꯕꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯕ ꯂꯥꯛꯂꯝꯕꯅꯤ ꯏꯅꯥꯎꯁꯨ ꯂꯩꯕ ꯂꯥꯛꯂꯝꯂꯤꯕꯔꯣ ꯎꯗꯕ ꯀꯨꯏꯔꯦꯗ ꯅꯍꯥꯛꯁꯨ ꯍꯣꯏ ꯏꯆꯦ ꯎꯅꯈꯤꯗꯕ ꯀꯨꯏꯔꯦ ꯑꯗꯨ ꯏꯆꯦ ꯄꯥꯎ ꯑꯃ ꯇꯝꯂꯛꯀꯦ ꯏꯆꯦꯗ ꯇꯝꯒꯦ ꯈꯜꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯀꯔꯝꯕ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯁꯨꯝꯗꯧꯕꯅꯤ ꯏꯆꯦ ꯏꯆꯥ ꯅꯨꯄꯥꯗꯨꯒ ꯑꯋꯥꯡ ꯈꯨꯟꯆꯥꯎꯗ ꯂꯩꯕꯤ ꯃꯇꯝ ꯑꯃꯒꯤ ꯃꯔꯝꯆꯠ ꯌꯥꯝꯅ ꯂꯨꯗꯕꯤ ꯃꯥꯒꯤ ꯃꯦꯝꯊꯣꯏ ꯍꯥꯏꯕꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯏꯆꯦꯒꯤ ꯏꯆꯥꯒ ꯃꯔꯤ ꯂꯩꯅꯕ ꯀꯨꯏꯔꯦ ꯍꯥꯏꯅꯩꯅꯦ ꯃꯌꯥꯝꯅ ꯑꯗꯨ ꯏꯆꯦꯗꯤ ꯈꯪꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯆꯦ ꯍꯣꯏꯅꯁꯨ ꯌꯥꯔꯒ ꯈꯪꯅꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯏꯆꯦ ꯀꯩꯅꯣꯅꯦ ꯍꯥꯏꯕꯤ ꯏꯆꯦꯗꯤ ꯇꯥꯗꯦꯅꯦ ꯏꯆꯥ ꯅꯨꯄꯥꯅꯁꯨ ꯃꯗꯨꯒꯤ ꯃꯔꯝꯗ ꯑꯃꯠꯇ ꯍꯥꯏꯗꯦ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯑꯗꯨꯛ ꯃꯊꯣꯡ ꯆꯥꯗꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯏꯆꯥ ꯏꯃꯧ ꯑꯣꯏꯗꯧꯔꯤꯕꯅꯣ ꯃꯗꯨꯅꯒ ꯏꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕꯗꯤ ꯑꯩ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯕ ꯍꯦꯟꯅ ꯐꯩꯀꯣ ꯑꯣꯟꯊꯣꯛꯏꯗ ꯀꯔꯝꯅ ꯑꯩꯒꯤ ꯏꯆꯥꯁꯤꯕꯣ ꯃꯃꯤꯠꯁꯨ ꯇꯥꯡꯕ ꯅꯠꯇꯦ ꯑꯐ ꯐꯠꯇ ꯀꯥꯏꯁꯦ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯕꯔꯕ ꯃꯥꯕꯨ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯏꯆꯦ ꯂꯣꯏꯔꯦ ꯕꯦꯝꯃ ꯏꯅꯥꯎꯅꯅꯦ ꯄꯥꯎꯁꯦ ꯃꯇꯝ ꯆꯥꯅ ꯍꯥꯏꯕꯤꯔꯛꯂꯤꯕꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯂꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯀꯥꯟꯅꯗꯦ ꯏꯆꯦ ꯃꯌꯨꯝꯗ ꯆꯠꯅꯕ ꯇꯧꯕꯤꯌꯨ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯃꯍꯥꯛ ꯀꯩꯅꯣꯃꯒꯤ ꯅꯨꯄꯤꯅꯤꯀꯣ ꯃꯃꯥꯗꯨꯗꯒꯤ ꯁꯔꯨꯛ 10 ꯍꯦꯟꯕꯤꯅꯤ ꯏꯆꯦꯒꯤ ꯏꯆꯥꯗꯣ ꯌꯨꯝꯕꯥꯜ ꯃꯊꯣꯡ ꯆꯥꯔꯣꯏ ꯍꯌꯦꯡ ꯇꯨꯡꯗ ꯑꯗꯨꯅ ꯅꯤꯡꯉꯝꯗꯕ ꯂꯥꯛꯇ꯭ꯔꯤꯉꯩ ꯏꯆꯦ ꯋꯥꯈꯜ ꯇꯧꯕꯤꯍꯧ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯎꯔꯧꯗ ꯆꯥꯛꯅꯅꯦ ꯁꯥꯔꯤꯉꯩꯗ ꯆꯥꯍꯧ ꯌꯣꯠꯁꯨ ꯁꯥꯔꯤꯉꯩꯗ ꯌꯩꯍꯧ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ ꯏꯆꯦ ꯃꯗꯣ ꯆꯨꯞꯈ꯭ꯔꯕ ꯋꯥꯅꯤꯅꯦ ꯍꯥꯏꯕꯤ ꯐꯔꯦ ꯏꯆꯦ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯌꯦꯡꯉꯨꯗꯅ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯆꯠꯂꯦꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯅꯨꯡꯉꯥꯏꯔꯦꯗ ꯀꯨꯝꯍꯩꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯃꯈꯣꯏꯅꯁꯨ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯝꯕ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯅꯨꯡꯉꯥꯏꯔꯅꯤ ꯀꯥꯟꯗꯦ ꯋꯥꯈꯜ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕꯁꯤꯕꯨ ꯉꯥꯗꯨꯝ ꯂꯩꯊꯣꯛꯀꯦ ꯑꯗꯨꯒ ꯍꯥꯎꯅ ꯆꯥꯊꯔꯒꯦ ꯇꯣꯝꯕꯤꯅ ꯍꯩ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯨ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ 이마한테 하이비리버시니 아이디냐 마학도 이모 오이는 럭신망 감로이고 아두나 맞담들이니 누비 마사두덕이 랍톡나마또 아이디 하이리버시니고 하이비리버시니 이노 이마는 가시 아리 맵시고 그나니 이마는 후감실럭리브노 마 마마는 파트르가 그이 슈마라 레이스더비 마사두다 라나 우비비디 란다니 마학 얌나 파비 누비니 이마는 마학부 누시비요 나사이기디 마학나 한마니 아로이비스 오이르기 lep작리 나사보 하이비인데 하이비게노 이마 까리노 아이 이사신 떠름리 마야마시보 아이보 망
la tai bang la khangre hai hui ma mai akon bada thauti tai daga ne khak sum thok pa ya da ba hojik khak ta gi khan ba ya ba na te ne tung gi su khalau ga da ba nupi ma sa da lauraga nak su kimbal ma thong sa da na pun si do li le gai na khan la bro ha ima di ne isa ko bu ni na ma do yeng ba ngam lo ye kanade wa ma kha sam thar kan ko nupi ma sa da gi wakhal kasi di gi thadok lo hai bi si nang pa mo gi izat sok ka da thabak am ta taw gi khan ga ko wakhal taw nang angang na tra ba kari ai gi ma gi wakhal on si bo makoi na wakhal theli si bu kai gi do ayoki matam ni to mingan ta na malim hoi gi sumang da lep lari hoi yum si bo kana le ge ma pa nam to thopi ro kauri bi si tar ba di amuk to thopi ro kana no ne asuk ngana kana bu oi ri ga ba ho kana no lai bema kana hang bi ba na bema si ai khoi swai gi mi suman ti nate ai swai gi mi ga nate ai ahal da ne wam tai sa gi lak li ba ahal gi isura malem hai ri se mana maram oi raga ai gi mung se aruba pi bam de lai adu na ya raga di ahal gi isu do khara khamjil mana irang tau du na ai gi kari su khangja da isa nu pa apang ba do phajin du na thamli hai na tai adu na matung tau han ga na su nu pi du gi mapun si do pamui are ma da mang ba kari no ni ibe ma gi wa si ba ai khoi bu aduk han thana su ubi ga ai gi isu nu pi si na bu karam na na hakina sa nu pa du bu pha ba ngam ga da ge ibe ma gi isa do wakhal ta da ba angau boi ra badi wai do hai bada paksa ga da ba adu su na ta bani na be ma na sa do hana phajit ko mi ge soi ba khak u ga na sa ge soi ba do hana khang na bu hot na ko yare makha ta bi ra ga no yo bi roi be ma he hanu bi nang gum bi na adum na ngang ba ya ba mi oi nu ubra ise na khoi bo ina kari yeng na pam lu ga da ge izat yaw da bi mi na khoi ga ne ai khoi ga karam na mari mata oi ru ni na su nu pi si di ai gi amang sang sang ba gi ne ising pu phau ba chana roi khang na bra khang ni da na yeng na ba ta kaya da na pal kari ba nu pi no ne ma si hi nu pi si ba ngasi isu si bu mi no usit ta ngang lam li ba se mep thoi ta hak ni ko na hak si kaya da phat ta bi ma ama no mangal na kari ni ma na khali si ba mi gi ma sa du gi maral kari na sai ne mau pam jam nu pi du na ai bu pha ba na ti ima ne bu nu si bi ba du mi gi ma sa du su ma ke asoi mo bo aduna nu shi bi ne ba se kari khang da ba gi ma isa di sarak la ba ni na mamai ki sing tak khum bai rak la ba ni ne hai nang na gyan ta dra ba ni na ne ima hai ki mun na taw nu pi ma sa du gi horak pam do ai khoi na pam ti mama do ok ta bi khang le na ok ta bi ma yek sing na hari ba ni na gyan taram la ni ne adu gu ma nu pi du na pok la ma sa bu kayam pharam ga da ge madu ki sum thak ta lai ra bi ma si da bu ma bu karam na ai hi mo oi ru ni na pun si do na mai pak ing gi hari ba di ima na hari ba si da ma sa mo oi na ne na hak su ya pham thok ta bra hai ba ni ima mi oi be koi se chap ma na ba ni ma si da anem awang hai du na khaiduk lu bi ka na ba le ti na sai gi di thangjing ki ba khong pham ni amu khong dok la roi tung da la ka da bu khuting ma na sa na mayong ya ri khali hai ibungo ngai khu o sakinu hai ma sakinu ara ka ma si kaya da kyan ta ju ma sa no ne si boi bo numidangi matam ni mangal mayum dan jilaktre mapa ma oi ba ani do yamna matha sana tumin phamli kaya da phat ki ro ma sa no ne se lekai ma ngasi da imai se thampam lari do asumna thokani khangjaram na badi isa ga se tasim yarom da bani yam pharamli aso lamhil masa imungi izat lekha ta na puk masa hai do oi rabni masi ga nga ngasi hausi pu ma khoi pa bu nupi masa do kok pusilak labadi karam tausi gi hai do amuk ta khana na tausi kai do ke kari na phagada ge do mama ai di nupi masa do su pam ni aduna sel piraga wa lo sin ki ga da bani mapun si hok do pa ya na ba sel maya ma mai ri lak sil ga lori da sel pam da ba pi te lai da bani sel ma gi maya ise kan khra ba za nang ka shu khai no ai na phana ba loi ni sin ge ko aduni moi pa bu ai su nupi masa do pam de su pam za de aduna sel piraga ne loi sin khra si aduga isagi aikoina pamjabi ikut sabi imo mati raga ne chauna lekai miyam khangna luhong biraga loire dana hoi maduni aina pa musumama ayuki matam ni mangal mama pa ani sangduna ngangli ipagi bu nang taruk libasi bukari bhabni ha kanade hai mama mi na khangna jingai nupi macha se mana pa masel kya nupi ko aduga hojik mana manil na jingai sida
ꯃꯌꯨꯝꯗ ꯊꯤꯟꯈꯤꯅꯕ ꯁꯤꯜꯂꯨ ꯀꯔꯤꯅꯣ ꯄꯥꯕꯨꯡꯒꯤ ꯋꯥꯁꯤꯕꯣ ꯃꯗꯨꯕꯨ ꯃꯤꯅ ꯆꯠꯅꯕ ꯌꯥꯕ ꯊꯕꯛꯂꯣ ꯐꯔꯦ ꯐꯔꯦ ꯄꯥꯕꯨꯡꯅ ꯄꯥꯝꯂꯤꯕꯁꯦ ꯅꯆꯥ ꯑꯩꯅ ꯁꯤꯈꯤꯕꯗꯣ ꯇꯁꯦꯡꯅ ꯄꯥꯝꯂꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯃꯥꯕꯨ ꯆꯠꯅꯕꯤ ꯇꯨꯡ ꯑꯣꯏꯅꯔꯝꯂꯒ ꯍꯦꯛ ꯌꯨꯝꯁꯤ ꯊꯤꯟꯈꯤꯕ ꯊꯣꯛꯂꯕ ꯉꯁꯤꯅ ꯅꯆꯥ ꯑꯩꯒꯤ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯒꯅꯨ ꯃꯁꯤ ꯀꯌꯥꯗꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤ ꯃꯆꯥꯅꯅꯦ ꯃꯁꯦ ꯃꯁꯥꯒꯤ ꯌꯦꯡꯗꯨꯅ ꯄꯥꯝꯗ ꯃꯥꯂꯦꯝꯕꯨ ꯃꯃꯧ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯥꯝꯗꯕꯅꯤꯅ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒ ꯃꯆꯥ ꯃꯧ ꯑꯅꯤꯗꯨ ꯇꯣꯉꯥꯟ ꯄꯤꯖꯈ꯭ꯔꯦ ꯃꯁꯥꯅ ꯇꯥꯜꯂꯒ ꯆꯥꯎ ꯍꯩꯗꯨꯅ ꯆꯦꯡ ꯈꯨꯌꯥꯝ ꯐꯥꯎ ꯄꯤꯕꯤꯗꯦ ꯃꯉꯥꯜ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯗꯨꯅ ꯏꯃꯨꯡ ꯄꯨꯔꯤ ꯑꯩꯈꯣꯏꯗꯁꯨ ꯊꯕꯛ ꯍꯟꯕꯤꯔꯛꯂꯤꯗꯅ ꯋꯥꯔꯝꯂꯅꯤ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯑꯗꯣ ꯏꯔꯨ ꯍꯥꯟꯅ ꯂꯨꯖꯕꯅ ꯐꯒꯗ꯭ꯔꯥ ꯑꯉꯥꯡ ꯑꯩ ꯏꯔꯨꯒ ꯂꯨꯖꯔꯣꯏ ꯆꯥꯛ ꯆꯥꯕ ꯊꯣꯛꯂꯒ ꯑꯣꯏꯅ ꯏꯔꯨꯖꯔꯒꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯜ ꯀꯌꯥ ꯋꯥꯠꯂꯤꯕꯒꯦ ꯐꯪꯒꯗꯕ ngasi bigani haibani adubu thabaki mapudugi masa ama yam kana nadu leira male aduda kusuma do matam khra ngai khon haidurakle adu nangna sel hangli budubu nange singmaga leibro aigi di thoina leite da nahan cheng narubagi sel piyo hairamba adugi bigi ge tawbani sieng kyam lerige khoigi bo yamdi leitri hayeng phawbudi kona khini hai ibungo thorong mapa da prap prap kari lerige ma kari gi no noi nei khoi sia lekai ma ngasi yoli bese ai khoi ma pan thokpa ngamdre kari gi mi gi pot sotlaga sari bano namai sing do ikai dro ai sia aswai phawbo thokpa ngamdre nasana du loki bani ada sotki bani haidin tam laiba kari gi narali leitana sangom chaning libano ha mi gi sel do yam tuna singko ko asumna toina mi ne khairak na khoi yum masida leiba yar masi khangu ko khangjau ai sumi gi sel do pina bhaidan tawbani pharak tabadagi piba ngamdre adugini isadi wazage dan naral khurum zabani kaino aduna wazaba tabani ai khoi nai be yaram labadi masi thokadro kari su leitabi nu pisne hele haidi sikhang khang ki bagi mahini wazau nang nu wadana kana lagdal wa ni ge yari makha tabirtano ima umiro mi moi bagi wakal bacem da pokta ima ipa se na khoi kum se taibang pala sida ani shurab hey nang ngang limna kana da ha kanadara nang ngang libudo I matum dagi saw no yolak pagi mahiro na punsi do dukha kom na tasilabani na apha phata taxi khasi khanglak jene ha mapa mamangi sa su yeng da ba nang boi isa to wakal yaw da ba nang di yuma si le ya hujima yuma si thadok tu na nang sa ki ga da ba ai bu makha ta na wang ang hujima chat ko pare pabungi magi misan ai na thelabani da ai hujima yuma sa thadok jarge nga lao imong asidagi kaisu purakano chanaba tharab lo babung ima ikoi se sarage asi hairam laga ani do yumadudagi satkri tombina aigi isa se kaino ma tawrigana asumna taramba isa natte da ko karai dagi no khangdaba mi oknarubadagi isa se pumagi pali da ko aina siningle ai sine tarikna hai abogi thoibiya karino na khoi bu numidang oiram asi lakli basibo khara ngana lakpa yadabro thengli ne noibo isu isa ahalamana yadaba thabak to yade ko ibo ikoi ngasi dagi silairage haidu laklabani ai wari puma kona tamjarage phare na khoi ne silai base ibokti kaya pamde adubu iboksu na khoi gi mungi pau pumba taba koire ipa ima sawbu kaya kuine sawni ge phare matam khara leiro iboksu yare asumna matam kaya mahokre tomal tombi masamubu tapna nungsiba phaurakli mara leizadabi mamau asibu makoina kaya dalana ukiba mayamlu khalubada mapamma oiriba makoi ani leifam khangtri hey mama launi wata na sine kari haiba nu moi pabo mama ai hojikta yamni ngam lakjene aikoina yamna hanthana tukat chana khanki bai maudo magumna puksel senba hongda lonjat khangmi nupi ma leram gadong mandene aigi taw sawbuna tamlakpada aikogi bo se yamna sambi marai busi yamna thirabi oiramani mabu hek pokpi mama duna phawba masa nupi do minungsi machet ama phaw pokte haiduna tamlaine aikogi bo siga mama dugasu yana di haireine imauna di mama gi lamsa sajato pamjadabagi mama do yana di haine aisu pawdo taba koire makoi pabu makoi pabungna tamluraga
ꯑꯩꯉꯣꯟꯗ ꯁꯥꯎꯔꯛꯀꯅꯤ ꯈꯟꯗꯅ ꯑꯩꯁꯨ ꯍꯥꯏꯗꯕꯅꯤ ꯑꯩ ꯏꯆꯥ ꯏꯃꯧꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤꯕꯨ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯑꯁꯨꯝ ꯑꯔꯥꯜ ꯊꯤꯗꯅ ꯃꯤꯋꯥ ꯂꯧꯔꯨꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯗꯣ ꯏꯆꯥ ꯏꯃꯧꯗꯣ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯁꯤ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤ ꯈꯟꯕꯤꯔꯤꯕꯒꯦ ꯑꯩꯁꯨ ꯆꯠꯅꯤꯡꯕ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯕꯣꯛ ꯑꯗꯨꯒꯤ ꯃꯥꯡꯗ ꯂꯦꯞꯂꯨꯒꯗꯕꯁꯦ ꯁꯨꯝ ꯏꯀꯥꯏꯗꯨꯅ ꯂꯩꯔꯕꯅꯤꯅꯦ ꯑꯩꯁꯨ ꯑꯩꯈꯣꯏꯅ ꯂꯥꯟꯕꯅꯤ ꯀꯔꯤꯒꯤ ꯏꯀꯥꯏꯒꯅꯤ ꯂꯥꯜꯂꯦ ꯍꯦꯛꯇ ꯍꯥꯏꯖꯔꯨꯁꯤ ꯃꯁꯤꯅ ꯐꯔꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯍꯣꯏ ꯍꯣꯏ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯁꯤ 이베마 말렘 망알 나코이부 따브로 이마 락리에 이사사 나코이 락리브라 라우라우 피다시다 팜루라 하이 말렘 이붕어 이마 빠붕 락리니 나코이부 따브로 마사마무 아니도 토락리 망알다 바붕 이마 락비리브라 앙아 이마가 바붕어도 그러고 바붕 이마 나몽보 묵다 럭싱비요 아이코이부 아묵다디 눅시비요 이베마 이마우 란네 ꯑꯁꯨꯝ ꯑꯔꯥꯜ ꯊꯤꯗꯅ ꯃꯤꯒꯤ ꯃꯤꯋꯥ ꯂꯧꯔꯨꯕ ꯑꯩꯈꯣꯏꯅ ꯂꯥꯟꯕꯅꯤ ꯑꯩꯈꯣꯏ ꯑꯍꯜꯊꯪ ꯑꯁꯤꯗ ꯑꯣꯟꯊꯣꯛꯅꯤ ꯏꯀꯥꯏꯈ꯭ꯔꯦ ꯏꯃꯥ ꯑꯩꯈꯣꯏꯕꯨ ꯏꯃꯥꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦ ꯇꯣꯃꯥꯜ ꯏꯃꯥ ꯋꯥꯔꯧꯗꯦ ꯁꯥꯎꯕꯁꯨ ꯂꯩꯇꯦꯌꯦ ꯃꯆꯥ ꯃꯃꯧꯕꯨ ꯑꯐꯕ ꯄꯥꯝꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯨ ꯑꯁꯦ ꯅꯈꯣꯏꯅ ꯂꯥꯟꯅ ꯎꯕꯤꯒꯅꯨ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕ ꯏꯁꯨꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯃꯃꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯇ꯭ꯔꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯁꯨꯅꯤ 이마 나코이 나팜다 하이닝버디네 마라이벅 티레비 나마우누 비 아시보 나코이나 나사닝월 막니 칸도나 루나 사나 또비유네 마시마땅 나코이 아니다기 이마나 비가우 사나 니자리 이마 이코이 란크레 ngasi haiba numit asidagi aigi mawase imau nate aigi ibuk thoki isa ningol oirabani aigi maudi nupi laktagi athoibini athoibi ꯄꯣꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯖꯔꯛꯇ꯭ꯔꯕꯤ ꯃꯥꯂꯦꯝ ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯤꯅꯨꯡꯁꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯅꯨꯡꯉꯥꯏꯔꯕ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ